Victor. Silent natin. Nandiyan siya kay Victor. मैगी बनाया मैगी का खराबो सारे कल चार लेंगे हेलो एमपीजी नमस्ते थैंक यू सो मच कैसे हो आप? हाँ मैं अच्छी हूँ। खाना हो गया आपका? हाँ मेरा तो खाना हो गया है। कैसा है आपका? ꯅꯣꯡꯗꯣ ꯁꯤꯗ ꯈꯔ ꯊꯥꯔꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯊꯝꯃꯤꯗꯣ ꯀꯩꯅꯣ ꯑꯃꯨꯛ ꯏꯁꯤꯡ ꯏꯆꯥꯎ ꯇꯧꯍꯜꯂꯒ ꯍꯥꯏꯔꯣ ꯂꯩ ꯉꯝꯗ꯭ꯔꯦ ꯁꯤꯗ राम लक्ष्मी वेलकम नीने थैंक यू सो मच नीने लाक्पीबगी एगी जूम कसादनी नीने एगी जूम कसादनी नीने कदावाई कराम होइदोइनो करी मथेल चाके नीने होइदी नीने कराम खुरमजरी केएमसी हाय बिक्टोना नीने लेरिबो करी मथेल चाके नीने चारो जोसा nó cao rồi nhưng mà thấy nó em tôi vừa hai giờ cao rồi chào
ꯚꯤꯛꯇꯣꯔ ꯂꯥꯏꯐꯇ ꯒꯨꯔꯤ ꯂꯥꯛꯄ ꯍꯧꯔꯕꯣ? ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏ ꯍꯧꯖꯤꯛꯇ ꯑꯦꯜꯕꯤꯁꯦ ꯊꯥꯅ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯇꯨꯝꯅꯤꯡꯉꯦ ꯀꯥꯏ ꯍꯧꯖꯤꯛꯇꯣꯏꯅꯣ ꯀꯔꯥꯝꯕꯁꯤꯅꯦ ꯑꯩ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯥꯛꯇꯒꯤꯅꯤ ꯍꯥꯏ ꯑꯣꯅꯦꯅꯦ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯥꯛ ꯑꯁꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯔꯥ ꯁꯇꯂꯥ ꯑꯣꯏꯗꯣꯏꯔꯣ? ꯑꯩ ꯀꯁꯥꯔ ꯁꯤꯜꯆꯔꯒꯤꯅꯤꯅꯦ ꯑꯩ ꯉꯔꯥꯡ ꯅꯦꯅꯦꯗ ꯖꯣꯏꯟ ꯇꯧꯈꯤꯕꯅꯤ ꯅꯦꯅꯦꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯉꯒ ꯑꯃ ꯅꯠꯇꯦ ꯑꯅꯤ ꯌꯦꯡꯉꯝꯃꯤ ꯅꯦꯅꯦꯅ ꯆꯥꯛ ꯆꯥꯕꯩꯗꯨꯁꯨ ꯑꯗꯨ ꯂꯣꯏꯔꯒ ꯁꯟꯗ ꯂꯥꯛꯑꯣꯅ ꯑꯗꯨ ꯂꯩꯒꯅꯨ ꯅꯦꯅꯦꯅ ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯃꯇꯝ ꯈꯨꯗꯤꯡꯗ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯅꯤꯅꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯗꯤ ꯑꯍꯥꯟꯕꯒꯤꯁꯦ ꯋꯥꯕꯅꯤꯅꯦ ꯅꯦꯅꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯦꯅꯦꯜ ꯄꯥꯏꯕꯤꯕ? ꯚꯤꯛꯇꯣꯔꯅꯁꯨ ꯅꯨꯡꯗꯥꯡ ꯑꯦꯜꯕꯤꯗ ꯂꯥꯏ ꯁꯥꯕꯒꯤꯅꯦ ꯇꯨꯝꯅꯤꯡꯉꯤꯁꯦ ꯑꯁ ꯚꯤꯛꯇꯣꯔ ꯑꯩꯈꯣꯏꯗꯤ ꯉꯔꯥꯡ ꯊꯦꯡꯉꯦ ꯍꯜꯂꯛꯄ ꯄꯨꯡ 12:30 ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥ ꯒꯦꯠ ꯆꯠꯂꯨꯕꯩ ꯍꯜꯂꯛꯄ ꯅꯪ ꯂꯥꯏꯚ ꯄꯨꯡ ꯀꯌꯥ ꯊꯥꯏꯕ? 3 ꯊꯥꯏꯔꯥ ꯅꯍꯥꯟ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯀꯣꯃꯦꯟꯁꯦ ꯖꯔ ꯏꯕ ꯃꯤ ꯂꯥꯛꯑꯗꯤ ꯑꯦꯜꯕꯤ ꯅꯨꯡꯉꯥꯏ ꯖꯦꯁꯦ ꯀꯤ ꯚꯤꯛꯇꯣꯔ ꯑꯩꯒꯨꯝꯕ ꯑꯩꯅ ꯃꯤꯒꯤꯗ ꯆꯠꯂ ꯀꯣꯃꯦꯟ ꯏꯕꯗꯣ ꯖꯔ ꯏꯕꯗꯣ ꯚꯤꯛꯇꯣꯔ ꯃꯤꯒꯤ ꯑꯦꯜꯕꯤ ꯊꯥꯕ ꯃꯤꯒ ꯍꯟꯅ ꯌꯦꯡꯅꯗ꯭ꯔꯤꯅꯦ ꯄꯪꯊꯥꯗ ꯊꯥꯏꯅꯦ ꯈꯪꯗꯦꯕꯣ ꯑꯩꯗꯤ ꯑꯦꯜꯕꯤ ꯊꯥꯕꯁꯦ ꯕꯤꯠ ꯌꯥꯝ ꯂꯩꯇꯦꯕꯣ ꯌꯥꯝ ꯈꯜꯂ ꯊꯥꯏ ꯑꯩꯗꯤ ꯈꯪꯗꯦꯕꯣ ꯃꯤ ꯈꯔꯗꯤ ꯑꯗꯨꯝ ꯊꯥꯅ ꯂꯩ ꯑꯁ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯂꯥꯛꯑꯦꯗ ꯆꯥꯛ ꯆꯥꯔꯕꯣ ꯕꯦꯊꯣꯏ? ꯍꯦꯜꯂꯣ ꯆꯦ ꯍꯥꯏ ꯅꯪꯗꯤ ꯑꯣꯖꯥꯅꯤꯅ ꯀꯥꯏ ꯍꯣꯏ ꯅꯪꯅ ꯈꯪꯗꯕ ꯁꯥꯖꯟꯅꯕꯀꯣ ꯀꯥꯏꯗꯩ ꯑꯣꯖꯥꯅꯣ ꯑꯣꯖꯥꯒ ꯐꯦꯜ ꯑꯣꯏꯔꯦ ꯕꯦꯝꯊꯣꯏ ꯚꯦꯀꯦꯁꯟ ꯄꯤꯔꯕꯣ? ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯦꯗ ꯍꯥꯏ ꯀꯩ ꯏꯟꯖꯥꯡ ꯆꯥꯏꯕ?
ꯕꯤꯛꯇꯣꯔ ꯅꯣꯏ ꯍꯤꯟꯖꯥꯡꯗꯣ ꯀꯔꯤ ꯎꯇꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯆꯥꯏꯔꯣ? ꯅꯪꯒꯤ ꯌꯦꯟ ꯃꯈꯣꯡ ꯊꯣꯡꯕꯗꯨꯕꯨ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯅꯤ ꯑꯩꯅ꯫ ꯍꯣꯏ ꯑꯩꯗꯤ ꯃꯤ ꯌꯦꯡꯀꯣ ꯍꯥꯏ꯫ ꯍꯣꯏ ꯑꯗꯨꯅꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯅ ꯊꯥꯒꯦ ꯍꯥꯏꯅ ꯇꯧꯕꯗꯣ ꯃꯤ ꯊꯥ ꯂꯩꯔꯝꯃꯗꯤ ꯊꯥꯗ꯭ꯔꯦ ꯑꯩꯒꯤ ꯁꯪꯉꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯗꯤ ꯂꯩꯊꯣꯛꯑꯦ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯗꯣ ꯊꯥꯗꯕꯤꯗ ꯊꯥꯔꯤꯕ ꯃꯤꯗꯨ ꯄꯨꯡ ꯑꯃ ꯃꯈꯥꯏ ꯑꯗꯨꯃꯥꯏꯅ ꯌꯥꯎꯕꯤꯔꯒ ꯃꯤꯅꯗꯤ ꯑꯩꯒꯤꯗ ꯂꯥꯛꯄꯤꯕꯗꯤ ꯂꯥꯏ ꯑꯍꯣꯏꯅ ꯑꯗꯨꯝ ꯊꯥꯖꯤꯟꯅꯩ꯫ ꯃꯥꯏ ꯃꯥꯏꯒꯤ ꯀꯩꯅꯣꯅꯤ ꯃꯔꯖꯤꯅꯤ ꯅꯠꯇ꯭ꯔꯥ? ꯄꯤꯗ꯭ꯔꯤ ꯍꯤꯟꯖꯥꯡꯕꯨꯗꯤ ꯎꯇꯤ ꯍꯥꯏ ꯕꯦꯝꯊꯣꯏ ꯅꯣꯏꯗꯨꯒꯁꯨ ꯅꯣꯡ ꯇꯥꯕ꯭ꯔꯣ? ꯁꯤꯔꯅꯤꯌꯦ ꯁꯤ ꯅꯨꯡꯁꯥꯁꯦ ꯎꯇꯤ ꯆꯥꯔꯗꯤ꯫ ꯀꯅꯥꯅꯣ ꯖꯣꯏꯟ ꯇꯧꯔꯛꯑꯣ ꯍꯥꯏ ꯎꯁꯨꯁ ꯀꯥꯏ ꯇꯧꯍꯟꯗꯣꯏꯅꯤ ꯂꯩꯌꯨ ꯄꯨꯡꯈꯥꯏ ꯑꯃ ꯂꯩꯕꯗꯣꯏꯗꯤ ꯇꯧꯍꯟꯗꯣꯏꯅꯤ꯫ ꯅꯦꯅꯦ ꯅꯦꯅꯦ ꯉꯍꯥꯛ ꯀꯣꯏꯊꯣꯛꯎꯔꯤꯔꯥ? ꯂꯥꯏꯔꯤꯛꯇ ꯂꯩꯔꯒ ꯋꯥꯔꯤ ꯁꯥꯕꯁꯤꯁꯨ ꯅꯨꯡꯉꯥꯏ꯫ ꯍꯣꯏ ꯅꯦꯅꯦꯁꯤꯁꯨ ꯃꯈꯜ ꯃꯊꯦꯜꯅꯤ ꯆꯪꯗ꯭ꯔꯤꯉꯩꯗꯗꯤ ꯈꯪꯗꯕꯅꯤ꯫ ꯆꯪꯈ꯭ꯔꯒ ꯁꯤꯒꯁꯨ ꯑꯗꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤ ꯈꯪꯅꯔꯛꯄ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯑꯗꯩ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯅꯤꯅ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯈꯪꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ꯫ ꯎꯇꯤ ꯅꯠꯇꯦ ꯍꯥꯏ ꯑꯠꯁꯥ ꯆꯅꯥ ꯇꯪꯈꯥꯏ ꯊꯣꯡꯕꯗꯣ ꯍꯥꯎꯕꯅꯤ ꯀꯤꯁꯃꯤꯁꯀ ꯍꯥꯞꯄꯒ ꯑꯩꯗꯤ ꯀꯤꯁꯃꯤꯁ ꯍꯦꯛ ꯍꯥꯞꯄꯦ꯫ ꯀꯩꯅꯣ ꯑꯩ ꯆꯥꯔꯣꯏ꯫ ꯕꯦꯝꯊꯣꯏꯅ ꯅꯣꯡ ꯇꯥꯏ ꯍꯥꯏꯔꯛꯑꯣ ꯑꯣ ꯆꯦꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯕꯣ ꯍꯥꯏꯅꯤꯀꯣ ꯁꯣꯔꯤ ꯈꯪꯉꯤ ꯆꯦ ꯁꯦꯝꯃꯒ ꯄꯥꯒꯤ ꯆꯦ ꯆꯥꯛ ꯀꯨꯏꯔꯦ ꯆꯥꯕ ꯅꯨꯡꯁꯥ ꯁꯥꯏꯌꯦꯅ ꯉꯜꯂꯤꯉꯩꯗ ꯁꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯕꯅꯦ ꯉꯜꯂꯤꯉꯩꯗ ꯄꯨꯡ ꯀꯌꯥꯅꯣ 10 ꯑꯗꯨꯋꯥꯏꯗ ꯆꯥꯔꯦ ꯍꯧꯖꯤꯛ ꯃꯦꯒꯤ ꯈꯤꯇꯪ ꯍꯧꯔꯝꯃꯦꯕ ꯆꯥꯅꯤꯡꯗꯦ ꯆꯥꯛꯀ ꯏꯔꯣꯜꯂꯒ ꯑꯩꯈꯣꯏꯗꯤ ꯕꯣꯔꯥ ꯍꯧꯔꯦ ꯉꯁꯤ ꯚꯤꯛꯇꯣꯔ ꯉꯝꯃꯣꯏꯀꯣ ꯍꯥꯏ ꯉꯝꯃꯨ 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 ꯀꯩ ꯏꯟꯖꯥꯡꯅꯣ ꯆꯦ ꯃꯦꯝꯊꯣꯏ ꯆꯤꯆꯦ ꯍꯣꯏꯒꯤꯅꯦ ꯏꯔꯣꯜꯂꯤꯕ ꯀꯔꯤꯝ ꯆꯥꯅꯤꯡꯗꯗꯅꯅꯦ ꯑꯂꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯁꯤꯟꯅ ꯏꯔꯣꯟꯕꯗꯣ ꯃꯣꯔꯣꯛ ꯁꯥꯔꯒ ꯑꯗꯨꯒ ꯕꯣꯔꯥꯒ ꯑꯗꯨꯒ ꯅꯣꯡ ꯇꯥꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯐꯥꯔꯒꯦ ꯏꯁꯤꯡ ꯆꯥꯎꯔꯛꯄ꯭ꯔꯥ ꯈꯪꯗꯦꯅꯦ ꯚꯤꯛꯇꯣꯔ ꯕꯥꯕꯨ ꯆꯠꯈ꯭ꯔꯕꯣ ꯚꯤꯛꯇꯣꯔ ꯑꯩꯈꯣꯏ ꯌꯨꯝꯂꯣꯝꯗꯗꯤ ꯏꯁꯤꯡ ꯋꯥꯏ ꯍꯥꯏꯌꯦ ꯍꯥꯎꯏꯌꯦ ꯍꯥꯎꯁꯨ ꯑꯌꯨꯛꯅꯤꯅ ꯆꯥꯕ ꯉꯝꯗꯦꯗ ꯑꯩꯈꯣꯏꯅ ꯉꯟꯅ ꯆꯥꯕꯗꯣ ꯆꯤꯆꯦ ꯍꯣꯏꯗꯤ ꯀꯩꯅꯣ ꯇꯧꯔꯤꯕꯅꯦ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯒ ꯑꯃꯨꯛ ꯂꯟꯁ ꯇꯣꯉꯥꯟꯅ 12ꯒꯤꯗꯣ ꯆꯥꯏꯌꯦꯕ ꯑꯗꯨ ꯄꯨꯟꯅ ꯆꯥꯁꯟꯕ ꯅꯨꯃꯤꯠꯇꯨꯗꯤ ꯉꯝꯗꯦꯗ ꯍꯥꯎꯕꯨꯗꯤ ꯍꯥꯎꯋꯦ ꯅꯪꯗꯤ ꯎꯇꯤ ꯍꯥꯎꯕ꯭ꯔꯣ ꯀꯅꯥꯅ ꯊꯣꯡꯉꯤꯕ ꯆꯥꯛ ꯊꯣꯡꯕꯒ ꯍꯩꯔꯕꯣ ꯅꯪꯕꯣ ꯚꯤꯛꯇꯣꯔ ꯃꯤ ꯀꯧꯅꯦ ꯑꯝꯇ ꯀꯨꯏꯔꯦꯗ ꯅꯣꯡ ꯇꯥꯕꯗꯤ ꯍꯥꯏ ꯕꯦꯝꯊꯣꯏ ꯅꯪꯒꯤ ꯈꯨꯟꯗꯣ ꯂꯛꯈꯤꯄꯨꯔꯈꯣꯏꯔꯣ ꯁꯨꯅꯥꯏꯒꯤꯔꯣ ꯅꯪ ꯀꯩꯅꯣ ꯕꯦꯝꯊꯣꯏꯗ ꯍꯥꯏꯕꯅꯦ
ꯍꯩ ꯈꯔ ꯈꯔ ꯇꯝꯃꯨ ꯇꯝꯃꯨ ꯈꯔ ꯈꯔ ꯇꯝꯒꯗꯅꯤ ꯍꯧꯖꯤꯛꯇꯩ ꯀꯩꯅꯣ ꯅꯪꯗ ꯆꯥꯅꯤꯡꯉꯥꯏꯁꯨ ꯌꯥꯎꯗꯅ ꯀꯁꯥꯔꯒꯤ ꯍꯣꯏ ꯀꯁꯥꯔꯒꯤꯅꯤ ꯈꯪꯉꯦꯕ ꯀꯁꯥꯔ ꯀꯥꯏꯒꯤꯅꯣ ꯍꯥꯏꯕ ꯁꯨꯄ꯭ꯔꯤꯇꯤꯁꯨ ꯂꯥꯏꯐ ꯆꯠꯂꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤꯗ ꯑꯃꯨꯛꯇ ꯕꯥꯏ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯅꯦꯅꯦ ꯃꯥꯒꯤ ꯊꯥꯕ ꯍꯧꯔꯕꯅꯤ ꯕꯤꯛꯇꯣꯔꯁꯨꯗꯨꯒ ꯆꯠꯂꯝꯒꯅꯤ ꯁ꯭ꯀꯨꯜꯗꯗꯤ ꯀꯔꯤ ꯁꯕꯖꯦꯛꯅ ꯍꯩꯅꯒꯦ ꯃꯦꯝꯊꯣꯏ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯗꯨ ꯍꯥꯏ ꯕꯤꯛꯇꯣꯔ ꯕꯥꯕꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯕꯤꯛꯇꯣꯔ ꯅꯨꯡꯁꯥ ꯁꯥꯃꯟꯕꯩꯅꯦ ꯆꯥꯕ ꯇꯟꯕ ꯃꯦꯝꯊꯣꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣꯅꯦ ꯆꯦ ꯌꯥꯔꯗꯤ ꯍꯥꯏꯒꯦꯅꯦ ꯍꯥꯏ ꯀꯩꯅꯣꯕ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯤ ꯈꯨꯟ ꯍꯪꯕꯩꯗꯣ ꯉꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯏꯔꯣ ꯃꯤꯁꯨ ꯀꯅꯥꯝ ꯂꯩꯇꯦ ꯕꯤꯛꯇꯣꯔ ꯀꯟꯅ ꯀꯧ ꯅꯪꯅ ꯀꯧꯔꯗꯤ ꯁꯣꯏꯗꯅ ꯂꯥꯛꯑꯦꯗꯣ ꯏꯁ ꯕꯤꯛꯇꯣꯔꯁꯦ ꯈꯣꯏꯍꯤ ꯄꯤꯊ ꯄꯨꯖꯥ ꯇꯧꯁꯤꯔꯥ ꯈꯪꯗꯦ ꯆꯦ ꯑꯗꯨ ꯎꯔꯕ ꯃꯊꯛꯇꯩꯁꯦ ꯅꯪꯅ ꯕꯤꯛꯇꯣꯔꯅ ꯃꯤ ꯀꯧꯔꯤꯕ ꯕꯤꯛꯇꯣꯔꯅ ꯃꯤ ꯀꯧꯔꯛꯄꯗ ꯅꯪ ꯍꯦꯂꯤꯀꯣꯞꯇꯔꯗꯩ ꯊꯨꯡꯉꯩ ꯍꯥꯏꯁꯤꯅꯤ ꯁꯨꯁꯃꯤ ꯍꯥꯏ ꯀꯩ ꯏꯟꯖꯥꯡ ꯍꯥꯎꯏ ꯏꯆꯦ ꯅꯣꯡ ꯇꯥꯕ꯭ꯔꯥ ꯑꯗꯨꯒ ꯆꯠꯇꯦꯀꯣ ꯍꯥꯏ ꯂꯛꯈꯤꯄꯨꯔ ꯃꯅꯥꯛꯀꯤꯅꯤ ꯆꯦ ꯍꯥꯏ ꯑꯣꯀꯦ ꯆꯤꯆꯦ ꯍꯟꯗꯛ ꯊꯣꯔꯛꯄ ꯌꯥꯏ ꯕꯖꯥꯔ ꯂꯥꯛꯄꯗ ꯐꯪꯉꯁꯤ ꯅꯣꯏꯅꯒ ꯆꯠꯄ ꯇꯥꯔꯗꯤ ꯆꯦ ꯁꯣꯔꯃꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯁ ꯃꯤ ꯂꯥꯛꯇꯕꯩ ꯇꯟ ꯉꯥꯡꯉꯤꯅꯤꯗ ꯍꯋꯥꯏ ꯅꯣꯡꯗꯤ ꯆꯨꯗꯦ ꯃꯪꯉꯤ ꯋꯦꯗꯔ ꯌꯥꯝ ꯐꯖꯩ ꯁꯤꯗ ꯑꯁ ꯅꯣꯏꯗ ꯑꯣꯏꯅ ꯂꯥꯛꯑꯁꯤꯔ ꯈꯪꯗꯦꯗ ꯁꯤ ꯁꯤꯗꯣꯔꯦ ꯁꯤ ꯁꯥꯕ ꯀꯩꯅꯣ ꯁꯨꯝ ꯁꯥ ꯂꯩꯅꯕ ꯆꯦ ꯁꯤꯕꯣ ꯁꯥꯔꯦ 43 ꯁꯥꯏ ꯈꯪꯕ꯭ꯔꯥ ꯁꯤꯒ ꯆꯦ ꯁꯥꯔꯦ ꯑꯗꯨꯝ ꯁꯥꯅ ꯂꯩ ꯏꯪꯉꯦ ꯏꯪꯉꯤꯁꯤꯅ ꯏꯪꯕ ꯃꯇꯝꯗ ꯗꯤꯃꯥꯛ ꯈꯔꯥꯞ ꯑꯣꯏꯕ ꯈꯨꯏꯪ
ꯕꯦꯝꯊꯣꯏꯅ ꯃꯥꯅ ꯀꯧꯔꯤ ꯆꯦ ꯑꯝꯇ ꯆꯠꯂꯨꯒꯦ ꯆꯦꯁꯦ ꯂꯧꯈꯠꯄꯒꯤ ꯍꯣꯏ ꯍꯣꯏ ꯕꯦꯝꯊꯣꯏ ꯆꯠꯂꯨꯔꯣ ꯃꯅꯤ ꯃꯅꯤ ꯅꯪ ꯍꯪꯉꯤꯗꯣ ꯆꯨꯝꯃꯤ ꯃꯃꯥꯅ ꯀꯧꯔꯗꯤ ꯆꯠꯊꯣꯛꯎꯔꯣ ꯑꯝꯇ ꯑꯃꯨꯛ ꯂꯥꯛꯑꯣ ꯑꯗꯨꯒ ꯁꯨꯁꯃꯤ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝ ꯁꯤꯠꯂꯤ ꯑꯗꯨꯅ ꯑꯣꯂꯥꯡꯗꯦꯅꯦ ꯑꯣꯏ ꯃꯥ ꯆꯦ ꯌꯥꯔꯦ ꯅꯣꯏꯗꯤ ꯑꯦꯁꯤꯒ ꯊꯥꯔꯛꯑꯕꯣꯔꯦ ꯃꯊꯛꯇꯩ ꯕꯦꯝꯊꯣꯏ ꯅꯪ ꯆꯠꯂꯕꯣ ꯑꯗꯨꯗꯤ ꯁꯔꯃꯥ खाइसेनिको हाय अदुगा सलमान विक्टर भाई साहब केएमसी हाय केएमसी हायरदि लोरबनी एलबीदा विक्टर से ngasi ꯆꯅꯥ ꯇꯪꯉꯥꯏ ꯆꯥꯏ ꯍꯥꯏꯌꯦ ꯚꯤꯛꯇꯣꯔ ꯉꯁꯤꯁꯨ ꯅꯪꯅ ꯊꯣꯡꯉꯤꯔꯣ ꯚꯤꯛꯇꯣꯔ ꯈꯥꯏꯁꯦ ꯍꯥꯏ ꯆꯦ ꯂꯐꯨ ꯊꯔꯣꯗꯤ ꯐꯪꯕ꯭ꯔꯣ ꯑꯗꯨꯒ ꯆꯦꯗꯤ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣ ꯑꯅꯤꯗꯨꯗꯒꯤ ꯍꯦꯟꯅ ꯍꯥꯞꯇ꯭ꯔꯕꯣ ꯏꯟꯗꯤꯌꯥꯗꯒ ꯃꯤ ꯂꯩꯇ꯭ꯔꯦꯅꯦ ꯆꯦ ꯐꯣꯔꯦꯟꯗ ꯂꯣꯏ ꯆꯠꯅꯗꯅ ꯏꯟꯗꯤꯌꯥꯗꯒ ꯃꯤ ꯀꯝꯕꯣꯛ ꯂꯩꯍꯧꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯑꯦꯜꯄꯤꯗ ꯂꯥꯛꯅꯕ ꯃꯤꯀꯣ ꯑꯣ ꯃꯥꯏ ꯒꯣꯠ ꯁꯨꯁꯃꯤ ꯑꯩꯈꯣꯏ ꯐꯦꯟꯒ ꯊꯥꯗꯦ ꯅꯨꯡꯗꯥꯡꯗꯤ ꯐꯤꯁꯨ ꯄꯤꯛꯇꯨꯝꯕꯗ ꯑꯁ ꯆꯦ ꯌꯥꯝ ꯂꯛꯅꯔꯅꯨꯗ ꯅꯪꯁꯨ ꯁꯤꯒꯩꯁꯤꯒ ꯄ꯭ꯔꯛ ꯆꯥꯛꯇ ꯂꯩ ꯑꯗꯣ ꯅꯪꯅ ꯐꯤ ꯁꯨꯞꯄꯤ ꯍꯥꯏꯔꯣ नंदी नुंगाई अदुदी शर्मा जी तना चना तंखाई चावा करता है ये इनाउनुपी लाए इनाउनुपी लाए एलबी मैपुन हौतारे प्रेरणा कइदौरगे चिचे जामना भेरी भेरी बोरिंग होने लेरमिनी नंग लाकपदैन हरावैनी कइदौरगे सेमनी नुंसिनाम सिनेया चे फैने दुदिया नुंसितो अमोंजु चप चप लेपी अमोंजु सिटलसुने हमरा अमदो इंगदेदा दुम सान लेदा चे जुम थोइद्रो श्यामना कइकेना मयाम हाइजले श्याम कइनांग चरैनो अꯩꯒꯤ आगूꯁꯦ ꯀꯩꯗꯧꯔꯒꯦꯅꯦ ꯁꯨꯛꯇꯣꯛꯈ꯭ꯔꯤꯁꯤꯕꯨ ꯆꯦ ꯁꯣꯟꯃꯥꯅꯁꯨ ꯀꯧꯔꯦ ꯑꯗꯣ ꯄꯤꯌꯨ ꯍꯥꯏꯅ हैपुई मरक फाइ लाइक ओना जोकने आनो हेलो हैपुई मरक प्लीज हिंदी में बोलो हैपुई मरक थैंक यू सो मच कहाँ से हो खाना पीना हो गया खुरा माई बनाओ है कनादनो खुरा माई बनाओ इसीबो आगुबी कई नंगना सुतरिदो श्यामना इरोनबा है अदुगा अचापोसु थौरीने तौइसे ऐंगोंदा और विक्टर ओइस कोई तम लाई मैं तो खाना पी लिया और पान खा लिया बहुत अच्छा किया तम नहान नंग एलबी थाबदो आई थवाई वाबना अइना खल्ली अइना हाइनिंगिबको आई दुमाना एलबी दा पाव फाउनारक्तबसे ऑडियोदगा हाइनिंगैयेबको सत सत नन एलबी दुक साबनु सादन सोर थपे होला थाइदो अꯩꯅ ꯍꯥꯏꯅꯤꯡꯉꯤꯕ ꯅꯪ एलबीꯒ थारुनु कई थाइनो हाना
ꯒ꯭ꯂꯨꯀꯣꯁ ꯏꯁꯤꯡꯂ ꯀꯩꯅꯣꯝꯃ ꯊꯧ, ꯑꯏꯪꯕ ꯏꯁꯤꯡꯂ ꯀꯩꯅꯣꯝ ꯊꯧ ꯍꯥꯏ ꯅꯪ ꯌꯥꯝ ꯋꯥꯅ ꯁꯣꯔ ꯊꯕꯦ ꯊꯕꯦ ꯅꯨꯡꯁꯥꯗ ꯑꯦꯜꯕꯤ ꯊꯥꯏꯗꯣ ꯑꯩ ꯈꯜꯂꯣ ꯃꯥ ꯀꯩꯅꯣ ꯁꯤꯕꯨ ꯑꯣꯏꯅ ꯑꯗꯨꯅꯦ ꯑꯩꯅ ꯑꯗ ꯁꯤꯕ ꯌꯥꯗꯦ ꯍꯥꯏꯗꯣ ꯀꯩꯅꯣ ꯁꯤꯜꯆꯔ ꯌꯥꯝ ꯁꯥꯏ ꯍꯥꯏꯅꯦ ꯍꯧꯖꯤꯛꯇꯨꯅ ꯌꯨꯝ ꯆꯠꯀꯗꯕ ꯀꯤꯔꯦ ꯁꯨꯁꯃꯤ ꯍꯥꯏ ꯆꯦ ꯁꯥꯏ ꯍꯥꯏ ꯆꯦ ꯑꯩꯒꯤꯗꯤ ꯄꯥꯎꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩ ꯌꯨꯝꯕꯨꯗꯤ ꯌꯥꯝ ꯆꯠꯅꯤꯡꯕꯅꯦꯕꯀꯣ ꯑꯩꯁꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯣ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯄꯗꯤ ꯑꯣꯏꯗ꯭ꯔꯦ ꯌꯨꯝ ꯊꯣꯛꯇꯤ ꯊꯣꯛꯂꯅꯤ ꯍꯟꯗꯛ ꯈꯔꯅꯤꯁꯤꯒ ꯌꯨꯝꯗ ꯁꯥꯏꯗꯤ ꯍꯥꯏꯕꯀꯣ ꯏꯁꯤꯡꯁꯨ ꯌꯥꯝ ꯋꯥꯏ ꯍꯥꯏ ꯃꯐꯝ ꯃꯐꯝꯗ ꯁ꯭ꯌꯥꯝꯅ ꯕꯣꯕꯣꯛ ꯔꯣꯖꯤ ꯆꯦ ꯑꯩꯉꯣꯟꯗꯅꯤ ꯍꯥꯏꯔꯤꯖꯦ ꯍꯥꯏ ꯑꯣ ꯑꯗꯨꯅ ꯑꯩꯁꯤ ꯅꯉꯣꯟꯗ꯭ꯔꯥ ꯀꯩ ꯏꯟꯖꯥꯡ ꯍꯥꯎꯔꯛꯏ ꯁ꯭ꯌꯥꯝ ꯑꯒꯨꯕꯤꯅ ꯑꯩ ꯆꯥꯛ ꯆꯥꯔꯤ ꯃꯌꯥꯝ ꯍꯥꯎ 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 ꯁꯥꯟꯅꯧꯆꯣ ꯁꯥꯟꯅꯧꯆꯣ ꯃꯤꯒꯤ ꯀꯥꯔꯗꯒ ꯀꯩꯅꯣ ꯕꯣꯜꯒ ꯂꯪꯁꯟꯒꯅꯨ ꯑꯩ ꯋꯥꯏꯒꯦ ꯇꯥꯎ ꯕꯣꯜ ꯂꯪꯕ ꯕꯣꯜ ꯈꯨꯟꯕ ꯆꯠꯀꯅꯨ ꯁꯣꯔꯣꯛꯀꯤ ꯁꯥꯏꯠꯇ ꯑꯩ ꯎꯔꯤꯃꯤ ꯑꯩ ꯎꯏ ꯅꯪ ꯅꯍꯥꯟ ꯁꯣꯔꯣꯛꯇ ꯕꯣꯜ ꯈꯨꯟ ꯆꯠꯄ ꯃꯣꯏꯒꯤꯗꯨꯅꯤ ꯍꯥꯏꯗꯣ ꯃꯣꯏꯒꯤꯔ ꯅꯪꯒꯤꯔ ꯁꯣꯔꯣꯛꯇ ꯆꯠꯀꯅꯨ ꯑꯗꯨꯒ ꯇꯝꯅ ꯑꯩꯁꯨ ꯅꯣꯡ ꯆꯨꯕꯁꯤꯒ ꯑꯆꯧꯕ ꯆꯥꯅꯤꯡꯉꯤ ꯑꯁ ꯇꯝ ꯅꯣꯡ ꯆꯨꯏꯌꯦꯅꯦ ꯁꯦꯠꯈ꯭ꯔꯣ ꯐꯨꯔꯤꯠ ꯑꯐꯕ ꯑꯃ ꯂꯤꯠꯈꯣ ꯅꯣꯡ ꯆꯨꯏ ꯍꯥꯏꯗꯣ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯍꯥꯏꯔꯛꯇꯦꯅꯦ ꯅꯣꯡ ꯆꯨꯕꯁꯦ ꯅꯣꯏꯔꯣꯝꯗ ꯍꯩꯗ ꯂꯩꯔꯕ ꯈꯪꯗꯦꯅꯦ तलमा है हैपुल मरंगना ऑन है थैंक यू सो मच हैपुई हैपुई आप मेरे चैनल को सपोर्ट करके जाइएगा आपको पक्का हिंदी तो आता होगा नहीं तो बंगाली में बोल सकते हो आपका चैनल है तो आप सभी दोस्तों के साथ आप बातें करके ज्वाइन कर सकते हैं आप ब्लू चाहिए तो ब्लू बोलो मैं देती हूँ आपको हैपुई जैसे माना पोहल हाय दुआ हैपुईना ऑन हाय तम कहीं जांग चरेबा दुआ तमना तलमा हुमांग काबलो हाय तम नंग तोतला ओइजरनी दुआने दुंगांग ओइकी ओ तम लाइव मैम ताना न कोका चाहिए कदम तौरेदा अरे लॉस जी आ गए सुष्मिता जी मेरा फ़ोन धूप में काला हो गया मेरा फ़ोन धूप में काला हो गया अरे क्या बोल रहे हो फ़ोन कैसे काला होता है धूप में कोई नहीं वो एसी के नीचे रख दो ठीक हो जाएगा हैपुई ने मेघालय फ्रेंड्स ओ हैपुई मेरा भी मेघालय में फ्रेंड है Thank you so much for coming. Please connect friend. Tamna sigadi nong chui ngasi mapan thokpa yadrebo hai ako sigamta chubiu hai nine. Talma KMC hai polna aduga chisamana pohal nangi hangoi mayam dobo sathok pigrabo bistu ꯑꯗꯨꯅꯤ ꯑꯩꯅ ꯇꯝꯗ ꯍꯥꯏꯕ ꯃꯥꯒꯔ ꯆꯥꯗꯦ ꯑꯩ थोंदो हाइजलमु हैपुई ने ऑन है हैपुई प्लीज़ हिंदी में बात कीजिए आपको हिंदी आता होगा हिंदी में आप सबके साथ बात करके कनेक्ट कर दो तम हैपुई से ज्वाइन तौने मेघालय की नहीं आए विक्टोर हैपुई से ज्वाइन तो हैपुई चैनल है ना आपका मुझे भी सपोर्ट करके एक कमेंट ड्रॉप करके जाइएगा मैं रिटर्न करूँगी जैसे माना पोहल लसोरी नंदी हाय तमगी मरोन लोन बहेरे तोरे को
ꯇꯝꯅ ꯇꯜꯃ ꯍꯪꯉꯣꯏ ꯃꯌꯥꯝꯗꯣ ꯑꯉꯥꯡꯁꯤꯡꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ. ꯑꯣꯏ ꯃꯥ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ. ꯑꯁ ꯇꯝ ꯃꯣꯏꯅ ꯍꯪꯉꯣꯏ ꯆꯥꯕꯩ ꯇꯦꯡꯒꯣꯠꯇꯨꯒ ꯅꯪꯅꯒ ꯏꯔꯣꯟꯕꯒ ꯆꯥꯔꯨꯅꯨꯀꯣ. ꯕꯤꯛꯇꯣꯔ ꯂꯥꯛꯑꯦ ꯑꯗꯨꯒ ꯏꯕꯨꯡꯁꯨ ꯂꯥꯛꯑꯦ. ꯏꯕꯨꯡ ꯈꯦꯂꯦꯅ ꯒꯨꯗ ꯗꯦ ꯇꯨ ꯌꯨ ꯏꯕꯨꯡ. ꯀꯔꯤ ꯃꯊꯦꯜ ꯍꯧꯔꯛꯀꯦ? ꯑꯩꯈꯣꯏꯗꯤ ꯏꯔꯣꯝꯕ ꯆꯥꯏ. ꯑꯩ ꯂꯥꯏꯛ ꯊꯦꯡꯛ ꯌꯨ. ꯕꯤꯛꯇꯣꯔꯅ ꯕ꯭ꯔꯣ ꯈꯦꯂꯦꯟ ꯍꯥꯏꯔꯒ ꯍꯥꯏ ꯇꯧꯔꯦ. ꯕꯤꯛꯇꯣꯔ ꯅꯨꯄꯥ ꯑꯃ ꯂꯥꯛꯄꯗꯣ ꯀꯧꯋꯣꯅ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯅꯪꯅ ꯖꯣꯏꯟ ꯇꯧꯍꯜꯂꯣ ꯍꯥꯏꯕꯗꯣ ꯑꯗꯨꯏ ꯑꯉꯥꯡꯗꯨꯗꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯇꯠꯇꯅ ꯂꯥꯛꯄꯅꯦꯕꯀꯣ. ꯑꯩ ꯍꯥꯏꯔꯒ ꯇꯧꯍꯜꯂꯛꯀꯦ. ꯑꯩꯅ ꯑꯗꯨꯝ ꯅꯪꯅ ꯍꯥꯏꯔꯛꯄꯒ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯉꯇꯧꯔꯤꯅꯦꯕ. ꯃꯃꯥꯅ ꯀꯧꯔꯦꯅ ꯆꯠꯈꯤꯗꯣꯏꯅꯤ. ꯂꯥꯛꯀꯅꯤ ꯑꯃꯨꯛ. ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯀꯅꯥ ꯑꯩꯉꯣꯟꯗ ꯁꯞ ꯇꯧꯗꯕ ꯃꯌꯥꯝ ꯇꯧꯔꯣ ꯉꯥꯏꯔꯤꯀꯣ ꯍꯥꯏ. ꯑꯁ ꯁ꯭ꯌꯥꯝꯗꯣ ꯑꯐꯥꯎꯕ ꯌꯨꯇꯨꯕꯔ ꯑꯣꯏꯗꯣꯔꯤ. ꯑꯗꯨꯒ ꯇꯝ ꯁ꯭ꯌꯥꯝꯁꯦ ꯖꯣꯏꯟ ꯂꯩꯅꯔꯕꯣ? ꯑꯩꯗꯤ ꯑꯣꯁꯣꯔꯤꯒ ꯎꯇꯤ ꯑꯀꯪꯕꯒ ꯇꯤꯜꯍꯧꯒ ꯉꯧꯕ ꯆꯥꯏ ꯍꯥꯏ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯉꯥꯒ ꯍꯋꯥꯏꯒ ꯇꯤꯜꯍꯧꯒ ꯉꯧꯅꯕ꯭ꯔꯥꯅꯦ? ꯇꯝꯁꯤ ꯀꯩꯀꯩ ꯑꯁ ꯑꯩꯗꯤꯅꯦ ꯏꯕꯨꯡꯅ ꯕꯤꯛꯇꯣꯔ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ. ꯑꯗꯨꯒ ꯆꯦꯁꯃꯅ ꯁꯨꯁꯃꯤ ꯉꯔꯥꯡꯗꯒꯤ ꯅꯣꯡ ꯈꯔ ꯈꯔ ꯆꯨꯏ ꯍꯥꯏꯕꯅꯤꯅꯦ ꯌꯨꯝꯂꯣꯝꯗ. ꯑꯣ ꯆꯦ ꯈꯣꯏꯔꯣꯝꯗ ꯆꯨꯗꯦ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ. ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯂꯩꯌꯦꯅ ꯍꯥꯏꯔꯒꯅꯦ ꯈꯔ ꯃꯪꯉꯦ. ꯑꯗꯨꯒ ꯆꯨꯗꯦ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯂꯩꯗꯤ ꯍꯥꯏꯌꯦ. ꯇꯝꯅ ꯍꯩꯄꯨ ꯑꯥꯏ ꯑꯦꯝ ꯀꯃꯤꯡ ꯐꯣꯔ ꯖꯣꯏꯟ ꯍꯥꯏ. ꯇꯧꯁꯜꯂꯣ ꯇꯝ ꯑꯗꯨꯃꯥꯏꯅ. ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯑꯗꯨꯝ ꯕ꯭ꯔꯣ ꯈꯦꯂꯦꯟ ꯍꯥꯏ. ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯨꯝ ꯍꯥꯏ. ꯕꯤꯛꯇꯣꯔ ꯖꯣꯏꯟ ꯇꯧꯁꯜꯂꯣ ꯅꯨꯄꯥꯗꯣ. ꯑꯗꯨꯒ ꯆꯦꯁꯃꯥꯅ ꯄꯣꯍꯜ ꯑꯩꯁꯨ ꯅ꯭ꯌꯨꯅꯤ ꯖꯣꯏꯟ ꯇꯧꯔꯛꯎꯔꯣ ꯑꯩ. ꯇꯧꯁꯜꯂꯣ ꯗꯕꯜ ꯖꯣꯏꯟ. ꯕꯤꯛꯇꯣꯔꯅ ꯃꯦꯔꯤ ꯕꯥꯞ ꯕꯤ ꯇꯣ ꯏꯕꯣ ꯋꯥꯏꯗꯤ ꯄꯥꯏꯕ꯭ꯔꯥ ꯍꯥꯏꯕꯨ ꯏꯃꯥ ꯏꯄꯥ ꯂꯣꯏ ꯆꯦꯟꯊꯅ ꯂꯣꯏꯇꯥꯔꯦ. ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯇꯧꯈꯤꯕꯔꯣꯅꯦ ꯑꯗꯨꯝ ꯉꯥꯡ ꯇꯣꯇꯂꯥ ꯑꯣꯏꯇꯥꯔꯦꯕ. ꯁꯅꯥꯊꯣꯏ ꯂꯥꯛꯑꯦ. ꯁꯅꯥꯊꯣꯏ ꯉꯔꯥꯡ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯃꯤ? ꯅꯦꯅꯦ ꯍꯣꯏꯗꯤ ꯄꯨꯡ ꯀꯌꯥꯗ ꯊꯦꯡꯉꯦꯅꯦ ꯃꯇꯝꯒꯁꯦ ꯈꯪꯍꯧꯗ꯭ꯔꯦ. ꯋꯥꯟꯗꯤ ꯍꯦꯜꯂ ꯃꯥꯜꯂꯦ. ꯍꯥꯏ ꯅꯦꯅꯦ ꯑꯥꯏ ꯑꯦꯝ ꯀꯃꯤꯡ ꯂꯥꯏꯛ ꯗꯟ. ꯅꯦꯅꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯍꯥꯏꯈꯔꯦ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯅꯥꯊꯣꯏ. ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯏꯅꯣ? ꯑꯩꯗꯤ ꯏꯔꯣꯝꯕ ꯆꯥꯏ. ꯑꯗꯨꯒ ꯑꯒꯨꯕꯤꯁꯤ ꯀꯔꯤꯒꯤ ꯑꯞꯁꯦꯠ ꯑꯣꯏꯅꯣ ꯍꯥꯏꯔꯣ ꯆꯦꯗ. ꯑꯗꯨꯒ ꯄꯣꯍꯜꯁꯤ ꯍꯩꯄꯨꯜꯒꯤ ꯃꯔꯣꯟ ꯈꯪꯂꯝꯒꯅꯤ. ꯈꯪꯉꯝꯒꯅꯤ. ꯇꯝꯁꯦ ꯈꯪꯉꯝꯒꯅꯤꯕ. ꯏꯅꯥꯎꯆꯥ ꯀꯣꯟꯁꯝꯅ ꯃꯥꯏ ꯎꯠꯂꯣ ꯍꯥꯏ. ꯏꯅꯥꯎꯆꯥ ꯃꯥꯏ ꯎꯠꯇ꯭ꯔꯦ ꯉꯁꯤꯁꯨ ꯃꯥꯅ ꯁꯨꯝ ꯊꯥꯔꯦ. ꯅꯨꯡꯁꯥ ꯁꯥꯕꯁꯦ ꯌꯥꯝ ꯃꯥꯏ ꯎꯠꯇ꯭ꯔꯦ. ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯪꯕꯤꯔꯛꯄꯒꯤ. ꯅꯨꯡꯁꯥ ꯁꯥꯕꯁꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯍꯥꯎꯔꯛꯀꯦ? ꯇꯝꯅ ꯍꯩꯄꯨ ꯖꯣꯏꯟ ꯃꯤ ꯍꯥꯏ. ꯑꯣ ꯃꯌꯨꯝ ꯆꯠꯈꯔꯦ. ꯁꯅꯥꯊꯣꯏꯅ ꯍ꯭ꯋꯥꯠ ꯍꯦꯄꯦꯟ ꯆꯦ ꯄ꯭ꯔꯤꯌꯥꯅ ꯍꯥꯏ. ꯑꯗꯨꯒ ꯇꯝꯅ ꯈꯪꯗꯦꯍꯦ ꯇꯜꯃꯥ ꯍꯥꯏ. ꯄꯤꯌꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥꯏ. ꯈꯪꯗꯦ ꯃꯥ. ꯍꯤꯟꯖꯥꯡ ꯍꯥꯎꯇ꯭ꯔꯕꯣ ꯄ꯭ꯔꯦꯔꯅꯥ? ꯆꯥꯛ ꯆꯥꯔꯤꯁꯨ ꯍꯥꯏ ꯑꯃꯨꯛꯁꯨ ꯁꯨꯒꯠꯂꯤ. ꯍꯤꯟꯖꯥꯡ ꯍꯥꯎꯇ꯭ꯔꯕꯣ? ꯑꯗꯨꯒ ꯇꯝꯒꯤ ꯃꯔꯣꯟꯁꯦ ꯑꯩꯁꯨ ꯇꯜꯃꯥ ꯍꯥꯏꯗꯣ ꯇꯧꯔꯛꯏꯕ ꯆꯦ ꯁꯣꯃꯥꯒꯤ ꯃꯃꯤꯡ ꯄꯥꯕꯗ. ꯄꯣꯍꯜ ꯍꯥꯏꯔ ꯅꯣꯛꯈꯔꯦ. ꯑꯗꯨꯒ ꯇꯝꯅ ꯀꯣꯟꯁꯝꯗ ꯃꯥꯏ ꯄꯤꯌꯨꯅꯤ ꯁꯨꯁ ꯍꯥꯏ. ꯄꯤꯔꯔꯣꯏ ꯇꯝ. ꯉꯁꯤ ꯃꯨꯠ ꯈꯔꯥꯞꯅꯤ. ꯕꯍꯨꯠ ꯕꯣꯔꯤꯡꯅꯤ. ꯇꯝꯅ ꯑꯒꯨ ꯍꯥꯏꯌꯦ. ꯑꯗꯨꯒ
ꯄꯦꯅꯥꯅ ꯑꯩ ꯀꯔꯤꯝ ꯇꯧꯗꯦ ꯅꯦꯅꯦ ꯁꯥꯃꯨ ꯍꯥꯏꯔꯒ ꯑꯃꯨꯛꯀ ꯁꯨꯒꯠꯈ꯭ꯔꯦ ꯑꯗꯩ ꯄ꯭ꯔꯦꯅꯥꯅ ꯀꯀꯥ ꯄꯣꯍꯟ ꯍꯥꯏꯔꯒ ꯃꯌꯥ ꯆꯤꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯞ ꯄꯤꯈ꯭ꯔꯦ ꯆꯦ ꯂꯥꯏꯁ꯭ꯔꯝ ꯂꯥꯛꯑꯦ ꯆꯦ ꯉꯁꯥꯏ ꯅꯪꯅ ꯀꯧꯔꯛꯄꯗꯣ ꯑꯩ ꯅꯣꯛꯅꯤꯡꯕꯅ ꯑꯩ ꯃꯣꯏ ꯃꯔꯛꯇꯨꯒ ꯅꯪꯁꯨ ꯂꯩꯔꯝꯃꯤ ꯏꯇꯥ ꯇꯥꯖꯗꯒ ꯑꯩꯒꯤ ꯆꯠꯁꯜꯂꯨꯁꯦ ꯐꯪꯉꯛꯄ꯭ꯔꯣ ꯆꯦ ꯆꯦꯁꯅꯥꯅ ꯄꯣꯍꯜ ꯅꯪꯒꯤ ꯖꯣꯝ ꯀꯥꯏꯒꯤꯅꯣ ꯍꯥꯏ ꯇꯝꯅ ꯂꯥꯏꯁ꯭ꯔꯝ ꯍꯥꯏ ꯀꯧꯔꯦ ꯑꯗꯨꯒ ꯆꯦꯅ ꯁꯨꯁꯃꯤ ꯀꯦꯝꯁꯤ ꯍꯥꯏ ꯆꯦ ꯑꯩ ꯏꯔꯣꯝꯕ ꯆꯥꯏ ꯑꯂꯨ ꯈꯥꯃꯦꯟ ꯊꯤꯟꯕꯤ ꯆꯤꯆꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯏ ꯑꯗꯨꯒ ꯇꯝꯅ ꯑꯩꯒꯤ ꯖꯣꯝ ꯐꯣꯂꯤꯀꯣꯜ ꯀꯩꯅꯣ ꯐꯣꯂꯤꯒꯥꯎ ꯑꯣꯏꯕꯣ ꯅꯍꯥꯟꯃꯨꯛꯁꯨ ꯑꯩꯅ ꯀꯩꯅꯣꯝ ꯀꯔꯤ ꯊꯥꯎ ꯇꯩꯗꯣ ꯍꯪꯕꯗ ꯐꯣꯂꯤꯒꯥꯎꯒꯤ ꯊꯥꯎ ꯇꯩ ꯍꯥꯏꯔꯤ ꯕꯤꯛꯇꯣꯔꯅ ꯆꯦ ꯂꯥꯏꯁ꯭ꯔꯝ ꯎꯏ ꯍꯥꯏꯔꯒ ꯌꯦꯡꯉꯛꯑꯦ ꯆꯦ ꯂꯥꯏꯁ꯭ꯔꯝꯅ ꯑꯅꯤꯜ ꯀꯦꯟꯁꯤ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯦꯅꯥꯅ ꯆꯦ ꯃꯨꯠ ꯑꯣꯐ ꯍꯥꯏ ꯑꯁ ꯃꯨꯠ ꯑꯣꯐꯇꯤ ꯍꯥꯏꯔ ꯀꯥꯟꯅꯗ꯭ꯔꯦꯕꯣ ꯄ꯭ꯔꯦꯅꯥ ꯆꯤꯆꯦꯒꯤꯁꯨ ꯑꯗꯨꯒ ꯇꯝꯅ ꯄꯨꯊꯤ ꯑꯀꯪꯕꯒ ꯇꯤꯜꯍꯧꯒ ꯉꯧꯕ ꯆꯥꯏ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯂꯥꯏꯁ꯭ꯔꯝꯅ ꯕꯤꯛꯇꯣꯔ ꯀꯦꯝꯁꯤ ꯍꯥꯏ ꯑꯗꯨꯒ ꯚꯤꯛꯇꯣꯔꯗ ꯂꯩꯔꯤꯕꯅꯦ ꯃꯌꯥꯝ ꯚꯤꯛꯇꯣꯔ ꯂꯩꯔꯤꯕ ꯌꯦꯡꯉꯨ ꯚꯤꯛꯇꯣꯔꯗꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯂꯥꯏ ꯁꯥꯕꯒꯤ ꯑꯦꯜꯕꯤꯗ ꯇꯨꯝꯗꯦꯁꯨ ꯍꯥꯏꯕꯅꯤ ꯉꯥꯡ ꯉꯥꯡ ꯊꯣꯛꯏꯔꯩꯔ ꯈꯪꯗꯦ ꯁꯅꯥꯇꯣꯅꯤ ꯁ꯭ꯇꯥꯔꯗꯦ ꯑꯥꯏ ꯑꯦꯝ ꯁ꯭ꯂꯤꯄꯤ 12 ꯅꯦꯅꯦ ꯍꯥꯏ ꯑꯣ ꯍꯣꯏ ꯑꯩꯈꯣꯏꯒꯤꯗꯣ 11:30 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯍꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯤꯠꯆꯟ ꯀꯤꯡ ꯕ꯭ꯔꯣꯁꯨ ꯂꯥꯛꯑꯦ ꯂꯥꯏꯗꯟ ꯍꯥꯏ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯏ ꯉꯁꯤꯗꯤ ꯑꯗꯨꯒ ꯇꯝꯅ ꯀꯤꯡ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯆꯦꯁꯝꯃꯥꯅ ꯀꯤꯡ ꯀꯣꯡ ꯍꯥꯏ ꯑꯗꯨꯒ ꯌꯦꯡꯉꯛꯑꯦ ꯑꯗꯨꯒ ꯀꯤꯡꯅ ꯕꯣꯍꯜ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯆꯦ ꯂꯥꯏꯁ꯭ꯔꯝꯅ ꯑꯅꯤꯜ ꯍꯪꯉꯣꯏꯗꯣ ꯆꯥꯗꯣꯏ ꯅꯪ ꯀꯗꯥꯏꯗꯒꯤꯗꯤ ꯍꯌꯦꯡꯗꯒꯤ ꯅꯪ ꯑꯩꯈꯣꯏꯒꯤ ꯀꯤꯠꯆꯟ ꯀꯤꯡ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯦ ꯁꯥꯊꯤꯅ ꯐꯥꯒꯤꯗꯧ ꯍꯩꯕꯅꯤ ꯂꯥꯛꯑꯦ ꯑꯗꯣ ꯑꯣꯔꯦꯟꯖ ꯊꯥꯔꯒ ꯂꯥꯛꯏꯅꯦ ꯁꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯊꯛꯑꯣ ꯅꯨꯡꯁꯥ ꯁꯥꯕꯁꯦ ꯊꯛꯑꯣ ꯏꯁꯤꯡ ꯑꯆꯝꯕꯗ ꯊꯛꯀꯅꯣ ꯒ꯭ꯂꯨꯀꯣꯁ ꯊꯛꯑꯣ ꯒ꯭ꯂꯨꯀꯣꯟꯒꯤ ꯊꯛꯑꯣ ꯑꯣ ꯑꯥꯔ ꯑꯦꯁ ꯊꯛꯑꯣ ꯑꯩꯅ ꯁꯦꯝꯃꯤꯗꯣ ꯌꯥꯗ꯭ꯔꯕꯕ ꯇꯝ ꯅꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯛꯇꯦꯀꯣ ꯆꯦ ꯂꯥꯏꯁ꯭ꯔꯝꯅ ꯀꯤꯡ ꯍꯥꯏꯔꯒ ꯂꯞ ꯄꯤꯈꯔꯦ ꯑꯗꯨꯒ ꯇꯝꯅ ꯑꯩ ꯍꯪꯉꯣꯏ ꯆꯥꯗꯦ ꯂꯥꯏꯁ꯭ꯔꯝ ꯑꯩ ꯌꯥꯔꯣꯏ ꯇꯝ ꯅꯪ ꯌꯥꯔꯣꯏ ꯅꯪꯅ ꯀꯅꯥꯅꯣ ꯅꯪꯅ ꯆꯥꯗꯦꯅ ꯍꯥꯏꯗꯣꯏꯗꯣ ꯌꯥꯔꯣꯏ ꯀꯤꯡ ꯕ꯭ꯔꯣꯅ ꯍꯥꯏ ꯂꯥꯏꯁ꯭ꯔꯝ ꯁꯤꯁꯇꯔ ꯂꯞ ꯍꯥꯏ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯀꯤꯡ ꯍꯥꯏꯔꯦ ꯑꯗꯨꯒ ꯀꯤꯡꯅ ꯁꯔꯃꯥ ꯁꯤꯁꯇꯔ ꯍꯥꯏꯔꯒ ꯌꯦꯡꯈ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯔꯦꯅꯥꯅ ꯆꯦ ꯅꯥꯔꯒ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯍꯥꯏ ꯑꯣ ꯅꯪ ꯍꯥꯏꯗꯕꯅꯤꯅ ꯆꯦꯗꯤ ꯈꯪꯗꯕ ꯀꯩꯗꯧꯔꯒꯦꯅ ꯆꯦ ꯂꯥꯏꯁ꯭ꯔꯝꯅ ꯁꯨꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯆꯠꯂꯤꯗꯣ ꯑꯩꯈꯛ ꯐꯪꯉꯛꯏ ꯆꯦꯗꯤ ꯑꯃꯈꯛꯐꯥꯎ ꯐꯪꯉꯛꯇꯦꯅꯦ ꯀꯃꯥꯏꯅ ꯇꯧꯔꯛꯏꯅꯣ ꯑꯩꯗꯤ ꯑꯃꯈꯛꯐꯥꯎ ꯐꯪꯉꯛꯇꯦ ꯐꯥꯛꯄꯤ ꯂꯩꯔꯝꯃꯤꯅꯦ ꯑꯩꯉꯣꯟꯗ ꯁꯨꯡꯀꯧꯁꯨ ꯀꯧꯔꯛꯇꯕ ꯑꯗꯨꯒ ꯑꯀꯨꯕꯤꯅ ꯂꯥꯏꯁ꯭ꯔꯝ ꯁꯤꯁ ꯇꯦꯡꯒꯦ 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 ꯇꯦꯡꯒ꯭ꯔꯦ ꯇꯦꯡ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯚꯤꯛꯇꯣꯔꯅ ꯆꯦ ꯂꯥꯏꯁ꯭ꯔꯝ ꯆꯅꯥ ꯊꯣꯡꯕ ꯍꯥꯏ ꯇꯝꯅ ꯐꯣꯔꯦꯟ ꯀꯣꯏꯕ ꯀꯥꯡꯕꯨꯗꯤ ꯑꯦꯜꯕꯤ ꯌꯥꯎꯔꯔꯣꯏ ꯑꯩ ꯍꯥꯏ ꯇꯝ ꯐꯣꯔꯦꯟꯗ ꯂꯣꯏ ꯆꯠꯈꯤꯗꯅ ꯏꯟꯗꯤꯌꯥꯗ ꯑꯦꯜꯕꯤ ꯑꯦꯇꯦꯟ ꯇꯧꯅꯕ ꯃꯤ ꯃꯁꯤꯡ ꯌꯥꯝ ꯋꯥꯠꯂꯦ ꯐꯣꯔꯦꯟꯗ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯐꯣꯔꯦꯟꯗꯒꯤꯗꯤ ꯗꯣꯂꯔ ꯑꯣꯏꯅ ꯁꯥꯏꯗꯅ ꯏꯟꯗꯤꯌꯥꯒꯤꯗꯤ ꯂꯤꯛꯏꯗꯅ ꯑꯗꯨꯅ ꯃꯣꯏ ꯐꯣꯔꯦꯟꯗꯩ ꯐꯪꯕꯅꯤꯅ ꯏꯟꯗꯤꯌꯥꯗꯩ ꯐꯪꯗ꯭ꯔꯁꯨ ꯃꯣꯏ ꯌꯥꯔꯦ ꯀꯤꯡꯕ꯭ꯔꯣꯅ ꯍꯥꯏ ꯄꯨꯊꯤ ꯑꯀꯪꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯕꯣꯍꯜ ꯑꯩ ꯆꯥꯗ꯭ꯔꯤ ꯍꯥꯏ ꯑꯗꯩꯗꯤ ꯇꯝꯅ ꯀꯤꯡ ꯁꯨꯁꯇ ꯍꯪꯉꯨ ꯍꯥꯏ ꯑꯁ ꯑꯩꯈꯣꯏꯗꯨꯒ ꯉꯥꯒ ꯆꯥ ꯐꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯗꯤ ꯀꯤꯡ ꯕ꯭ꯔꯣꯁꯦ ꯃꯣꯏ ꯏꯁꯤꯡ ꯆꯥꯎꯕꯗ ꯃꯌꯥꯝ ꯐꯥꯔꯝꯒꯅꯤ ꯃꯆꯤꯟ ꯊꯤꯖꯟꯅꯩꯅꯤ ꯑꯗꯨꯒ ꯆꯦ ꯂꯥꯏꯁ꯭ꯔꯝꯅ ꯑꯣ ꯄ꯭ꯔꯦꯔꯅꯥ ꯃꯣꯌꯦ ꯃꯣꯌꯦ ꯑꯒꯨ
Mani mani aguni. Damay Thurba laye. Hi, hello. Hi, Damay Thurba, welcome. Kay jang charake. Nong tabro ng laikay do. Banana Nene Lasram Sabdan. Hi, thank you. Victoria bro, bohal yaw nuko. Ay di ko, di ko. Hi. Victoria di. Victoria di may LB na mabuktan ba ni. Victoria di niya. Loishanba tandana pung 3:00 thai ai ni. Mayam thana bro. Chela sana Anil foreign no khara khara koyu hai. Khangde bo che matam ni mang mani netro cha. Ngasai kamai korke che. Ai ngasai du di han be changi ne ba du mi du ga di. Alman korko su phangda ba phangak di. Adi king bro na ibohal chaba mina khangdadana chadaba mina khangadro hai je samana pohal ibani Bangladesh ko zero hai penana moe moe hai duga tamna aigi video da message thamdaba migi video yengdi as tam nang video do nang ngoi thangalakpadagi aina jengama ai mobile se khangde tam Icha huding mobile mom jela sira khangda aina jengbudo mi video mi jengbudo numini ni huni ga changi ne ebo hek pai mule scroll tawbi ba I lori ne pena che na ba du ni hai arum hawira pena ga victoria no kanu ko su sai ya rồi ai nok panang thing ba ya rồi daga King Rona Victor, hi, love, Pire, and the Tamna, Talma, Korea, the Corsina, hi, Frenana, Moe, Tare, Sidi, hi, Jason Manapohal, Cholo, Korea, King Rona, the kind of pretty hungry, hi, Victoria, Manitoba, join Toro, oh, hi. Hayu damay thurbuda leiriba hayu tawjarakani supportani tamna talma chasi hai aduga tamna aikhoi masen hau honaba ngamdre foreign ga kana ponte hai hoi duni tam khangde aidi ngasi chapoda pharaute pena Anil hangoi do khadana yairo adu si Sauri thong da hap tu hau tam sai we na na thang en ma khu da ba ra ching ban na ta le ba mi ma ya ka pai tu ki je so ba su mi por ga yo korea ko ba chale che ngai ko LK na hi hello LK nuti gi hi tam hi LK se na hi ba kha ta ki su hi LK namu kanano Maitei ro Maitei natabro aina nuti aina welcome tawjari adu ada dum haina na hi dai te di sum hi di so sorry ai hai ma ngamaroi nang makha ta hai dogdana Maitei ra su kandre Maitei khangre atopra su me Maitei na su welcome tawi atopa hindi na su welcome tawi na makha ta ba mata hai di ai gyan tadre LK nangbu kanano aap kon ho Susmita हाँ जी बोलना लाइसरा मैं तल्ली आई तल्ली मिन है कोना mayunga sara lai thoki da to kani ado chela sana prerna thank you ago hai doga king borna mayam angka sipu samna ochira oina ochira kari angka no aduga Yusamana King Kong hai aduga wala imoy nunang si Elvi to ere di ba mai yang khuye ni
ꯃꯁꯥꯁꯦ ꯅꯣꯏꯕꯩ ꯈꯔꯒ ꯏꯃꯣꯏꯅꯨ ꯅꯪ ꯍꯥꯔꯃꯣꯅꯤ ꯑꯩ ꯄꯥ ꯉꯝꯗ꯭ꯔꯦ ꯁꯤꯔꯦꯃꯤ ꯇꯨꯗ ꯍꯥꯔꯃꯣꯅꯤ ꯍꯣꯏ ꯍꯣꯏ ꯊꯝꯃꯝꯃꯣ ꯍꯥꯔꯃꯣꯅꯤ ꯈꯣ ꯑꯩꯒ ꯇꯟꯃꯥꯒ ꯀꯣꯔꯤꯌꯥ ꯀꯣꯏꯔꯨꯒꯦ ꯍꯥꯏ ꯀꯣꯏꯌꯨ ꯀꯣꯏꯌꯨ LK ꯅ ꯙꯠ ꯇꯛꯑꯦ ꯃꯥ ꯀꯥꯏ ꯅꯪ ꯀꯅꯥꯅꯣ ꯀꯅꯥꯅꯣꯁꯨ ꯍꯥꯏꯗꯦ ꯀꯔꯤꯅꯣꯁꯨ ꯍꯥꯏꯗꯦ ꯙꯠꯁꯨ ꯍꯥꯏꯔꯛꯑꯦ ꯅꯍꯥꯟꯒꯩꯅ ꯑꯩꯅ ꯀꯧꯕꯁꯨ ꯑꯝꯇꯁꯨ ꯈꯨꯝꯗꯦ ꯀꯩꯅꯣ ꯇꯧꯔꯤꯅꯤꯀꯣ ꯆꯥꯔꯖ ꯅꯝꯕꯩꯅꯤꯗꯣ ꯀꯅꯦꯛꯇꯤꯡ ꯇꯧꯔꯤꯗꯣ ꯉꯥꯏꯈꯣ ꯃꯥꯡꯈ꯭ꯔꯦ ꯆꯥꯔꯖ ꯅꯝꯃꯤꯗꯣ LKꯅ ꯀꯩꯗꯧꯔꯤ ꯏꯃꯥ LKꯅ ꯃꯩꯇꯩꯔꯣ ꯃꯩꯇꯩꯔꯣꯜ ꯂꯣꯜꯂꯛꯏꯅꯦ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯆꯥꯛ ꯇꯣꯛꯑꯒ ꯁꯨꯝ ꯐꯝꯃꯝꯃꯤꯅꯤ ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯗꯤ ꯁꯨꯁꯤ ꯀꯧꯔꯛꯏ ꯑꯩꯁꯨ ꯑꯍꯥꯟꯕꯅꯤ ꯆꯠꯂꯤꯗꯣ ꯍꯥꯏ ꯑꯣ ꯆꯦ ꯆꯦ ꯉꯁꯥꯏꯅꯦ ꯑꯉꯥꯡꯁꯨ ꯂꯥꯏꯔꯤꯛ ꯇꯧꯏꯕ ꯑꯗꯣ ꯃꯅꯥꯛꯇ ꯑꯩꯅ ꯁꯥꯎꯟꯗꯣ ꯈꯔ ꯇꯞꯅ ꯇꯥꯏ ꯑꯗꯨꯏ ꯃꯥꯏꯁꯨ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯊꯥꯗ꯭ꯔꯗꯣ ꯑꯗꯨꯅ ꯇꯥꯗꯕ ꯃꯥꯅ ꯀꯧꯏ ꯈꯣꯠꯂꯤꯗꯣ ꯑꯩꯈꯣꯏ ꯁꯔꯗꯥꯕꯤ ꯂꯥꯛꯑꯦ ꯅꯪꯁꯦ ꯊꯋꯥꯏꯅꯤ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯏꯌꯨꯛꯀꯤꯅ ꯀꯔꯤ ꯍꯥꯏꯗꯣꯏꯕ ꯍꯥꯏꯌꯨ ꯅꯪꯁꯨ ꯍꯥꯏ ꯁꯔꯗꯥꯕꯤ ꯅꯨꯡꯁꯤꯕꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯩ ꯃꯊꯦꯜ ꯍꯧꯔꯛꯑꯒꯦ ꯉꯁꯤꯒꯤꯅ ꯀꯌꯥ ꯐꯪꯉꯛꯑꯕ ꯆꯦ ꯉꯔꯥꯡ ꯕꯂꯞ ꯑꯃ ꯆꯥꯁꯤꯜꯂꯨꯕ ꯑꯗꯨꯒꯤ ꯁꯣꯔ ꯊ꯭ꯔꯣꯠ ꯇꯧꯔꯦ ꯂꯣꯛ ꯈꯨꯔꯦ ꯑꯠꯆꯥ ꯕꯔꯞ ꯍꯥꯏꯕꯗ ꯅꯪ ꯕꯂꯞ ꯍꯥꯏꯗꯣ ꯀꯩꯅꯣ ꯅꯣꯏ ꯇꯝꯅ ꯂꯣꯏꯅ ꯇꯣꯇꯂꯥ ꯑꯣꯏꯍꯜꯂꯦ ꯅꯣꯏ ꯊꯨꯡꯉꯦ ꯑꯗꯨꯒ ꯑꯃꯒꯁꯨ ꯅꯥꯔꯦ ꯑꯗꯨꯗꯤ ꯁꯤꯅꯤ ꯈꯪꯉꯨ ꯍꯥꯏ ꯑꯣꯀꯦ ꯑꯗꯨꯒ ꯇꯥꯏꯒꯔ ꯏꯁ ꯕꯦꯛ ꯑꯦꯟ ꯀꯤꯡ ꯁꯝꯅꯥꯁꯨ ꯍꯣꯠꯀꯅꯨ ꯁꯝꯅꯁꯨ ꯍꯣꯠꯀꯅꯨ ꯀꯣꯏꯅꯁꯨ ꯍꯣꯠꯀꯅꯨ ꯑꯁ ꯄꯦꯜꯂꯦꯍꯦ ꯑꯩ ꯄꯥꯔꯣꯏ ꯇꯝꯅ ꯃꯃꯩ ꯌꯥꯎꯗꯕ ꯌꯦꯁꯃꯥꯅ ꯁꯗꯥ ꯍꯥꯏ ꯍꯥꯏ ꯕꯤꯛꯇꯣꯔꯤꯌꯥ ꯇꯨꯝ तुम मुझे सो के मत आना बाबू है ꯑꯗꯨꯒ ꯁꯔꯗꯥꯅ 14 ꯂꯥꯏꯛ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯅꯨꯡꯁꯤꯕꯤ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯔꯛꯑꯦ ꯇꯝꯅ ꯆꯦ ꯖꯔꯗꯥ ꯍꯥꯏ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯑꯣ ꯏꯇꯩꯃ ꯅꯨꯡꯁꯤꯕꯤ KMC ꯍꯥꯏ ꯀꯅꯥꯅꯣ ꯏꯇꯩꯃ ꯀꯧꯔꯤꯁꯤꯕꯣ ꯁꯔꯗꯥꯅ ꯅꯃꯁꯇꯦ ꯁꯔꯃꯥ ꯍꯥꯏ ꯄ꯭ꯔꯦꯔꯅꯥꯅ ꯑꯪꯀꯗꯤ ꯀꯣꯛꯅ ꯍꯣꯠꯇ꯭ꯔꯣ ꯍꯥꯏ ꯑꯉꯥꯡꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯇꯝꯅ LK ꯅꯪ ꯇꯤꯁꯤ ꯇꯧꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯁꯔꯗꯥꯅ ꯍꯥꯎꯅꯦ ꯕꯣꯍꯣꯜ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯁꯔꯃꯅ ꯁꯔꯗꯥ KMC ꯍꯥꯏ ꯑꯗꯨꯒ ꯇꯥꯏꯒꯔꯅ ꯕꯤꯛꯇꯣꯔ ꯑꯩꯒꯤ ꯃꯤꯡ ꯕꯥꯕꯨ ꯀꯧꯏꯀꯣ ꯀꯧꯕꯅꯤ ꯕꯤꯛꯇꯣꯔ ꯅꯪꯒꯤ ꯏꯟꯁꯇꯥꯒꯤ ꯕꯥꯕꯨꯗꯣ ꯅꯠꯇꯦ ꯑꯁꯤ ꯀꯆꯥꯏꯒꯤ ꯕꯥꯕꯨꯅꯤ ꯑꯗꯨ LKꯅ ꯇꯧꯗꯦ ꯍꯥꯏꯌꯦ LK ꯅꯪ ꯀꯅꯥꯅꯣ ꯑꯩ ꯃꯤꯅꯤꯒ ꯍꯥꯏꯔꯛꯀꯅꯨ ꯀꯅꯥꯅꯣ ꯅꯪ ꯃꯅꯤꯄꯨꯔꯒꯤꯔꯣ ꯀꯁꯥꯔꯒꯤꯔꯣ ꯑꯩꯈꯣꯏ ꯀꯁꯥꯔꯣꯝꯒꯤ ꯃꯥꯜꯂꯤ ꯄꯦꯅꯥꯅ ꯅꯦꯅꯦ ꯁꯔꯗꯥ ꯍꯥꯏ ꯑꯗꯣ ꯄꯣꯍꯜꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯔꯦꯔꯅꯥ ꯅꯦꯅꯦ ꯁꯔꯗꯥ ꯑꯝꯇ ꯐꯖꯅ ꯍꯥꯏꯌꯣ ꯅꯦꯅꯦ ꯁꯔꯗꯥꯁꯦ ꯃꯅꯤꯄꯨꯔ ꯀꯥꯏ ꯋꯥꯏꯅꯣ ꯍꯥꯏꯕ ꯍꯥꯏ ꯑꯗꯨꯒ ꯖꯦꯁꯣꯗꯥꯅ ꯁꯔꯃ ꯏꯔꯣꯝꯕ ꯆꯝꯐꯨꯠ ꯀꯥꯡꯍꯧꯒ ꯅꯣꯏꯗꯤ ꯍꯥꯏ ꯑꯠꯆꯥ ꯏꯔꯣꯝꯕ ꯆꯝꯐꯨꯠ ꯑꯩꯈꯣꯏꯗꯤ ꯏꯔꯣꯝꯕꯒ ꯀꯩꯅꯣ ꯃꯆꯤ ꯆꯥꯎꯍꯧꯗ꯭ꯔꯕ ꯑꯩꯒꯤꯗꯣ
ꯁꯥꯔꯗ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯏꯔꯣꯝꯕ ꯀꯩꯅꯣꯝꯕꯨꯗꯤ ꯆꯥꯕꯅꯤ ꯑꯗꯨꯒ ꯆꯦ ꯂꯥꯏꯁ꯭ꯔꯝꯅ ꯑꯅꯤꯜ ꯀꯣꯏꯌꯨ ꯀꯣꯏꯌꯨ ꯍꯥꯏ ꯕꯤꯛꯇꯣꯅ ꯁꯨꯁ ꯅꯪꯅ ꯑꯩ ꯇꯨꯝꯕ ꯀꯥꯏꯍꯜꯂꯦꯀꯣ ꯍꯥꯏ ꯕꯤꯛꯇꯣꯅ ꯅꯪ ꯍꯣꯔꯦꯟꯁꯨ ꯅꯨꯡꯗꯥꯡ ꯅꯪꯒꯤ ꯂꯣꯏꯔꯝꯗꯥꯏ ꯃꯇꯝꯗꯣ ꯑꯦꯟꯇ꯭ꯔꯤ ꯇꯧꯁꯜꯂꯗꯤ ꯅꯪꯁꯨ ꯂꯩꯖꯔꯅꯤ ꯀꯣꯃꯦꯟꯗꯣ ꯄꯥꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯀꯣ ꯑꯩꯗꯤ ꯃꯌꯥꯝ ꯇꯥꯏꯞ ꯇꯧꯔꯝꯕ ꯊꯣꯛꯂꯛꯑꯅꯤ ꯆꯦ ꯁꯣꯃꯥꯅ ꯁꯥꯔꯗ ꯑꯩꯗꯤ ꯍꯋꯥꯏ ꯑꯃꯦꯠꯄ ꯀꯥꯡꯉꯧ ꯍꯥꯏꯕ꯭ꯔꯦꯅꯥꯅ ꯇꯝꯕ꯭ꯔꯣ ꯍꯥꯏꯔ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯄꯣꯍꯜꯅ ꯆꯦ ꯖꯔꯗꯥ ꯍꯪꯉꯣꯏ ꯑꯌꯥꯏꯕ ꯆꯨꯝꯊꯣꯡ ꯆꯥꯅꯕ ꯑꯁ ꯈꯔ ꯀꯥꯏꯗꯅꯣ ꯑꯦꯛꯁꯄꯣꯔꯠ ꯏꯝꯄꯣꯔꯠ ꯇꯧꯕꯖꯥꯠꯅꯤ ꯈꯔ ꯇꯧꯅꯔꯣ ꯑꯗꯨꯒ ꯑꯦꯜ ꯀꯦꯅ ꯀꯁꯥꯔꯗꯩ ꯍꯣꯏ ꯅꯪ ꯀꯁꯥꯔꯗꯩ ꯑꯣꯏꯗꯣꯏꯅꯤ ꯑꯦꯜ ꯀꯦ ꯑꯩ ꯈꯪꯕ꯭ꯔꯣ ꯀꯩ ꯍꯥꯏꯅꯣ ꯅꯪꯒꯤ ꯑꯦꯜ ꯀꯦꯁꯦ ꯅꯪ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏ ꯅꯪ ꯑꯗꯨꯝ ꯂꯥꯛꯇꯤ ꯂꯥꯛꯄ ꯀꯔꯤꯝꯗꯤ ꯍꯥꯏꯗꯕ ꯍꯥꯏꯇ ꯍꯥꯏꯕꯗꯣ ꯌꯥꯝ ꯈꯪꯅꯤꯡꯅ ꯍꯪꯉꯤꯅꯤ ꯁꯔꯗꯥꯅ ꯑꯥꯒꯨꯕꯤ ꯑꯩ ꯅꯔꯥꯟ ꯀꯣꯟꯖꯤꯟ ꯃꯌꯥꯏ ꯂꯩꯀꯥꯏ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯌꯥꯔꯕ ꯍꯥꯏ ꯑꯥꯒꯨꯕꯤ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯔ ꯂꯧꯍꯧꯔꯣ ꯇꯥꯏꯒꯔꯅ ꯏꯕꯣꯍꯜ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯤꯅꯤꯅ ꯃꯩꯗꯣ ꯃꯤꯎꯈꯤꯅꯤ ꯍꯥꯏꯅ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯅꯦꯅꯦ ꯁꯔꯗꯥ ꯍꯥꯏ ꯄꯣꯍꯜꯅ ꯇꯥꯏꯒꯔ ꯍꯥꯏꯒ ꯅꯣꯛꯑꯦ ꯆꯦ ꯁꯜꯃꯥꯅ ꯁꯨꯁꯃꯤ ꯑꯩ ꯃꯨꯟꯗꯣꯔꯦ ꯑꯁ ꯆꯦ ꯃꯨꯟꯒꯅꯨ ꯃꯨꯟꯒꯅꯨꯀꯣ ꯆꯦ ꯑꯩꯅ ꯅꯣꯛꯄꯁꯦ ꯅꯪꯒꯤ ꯅꯥꯎꯁꯨꯕꯤ ꯏꯁꯩ ꯑꯣꯏꯅ ꯑꯣꯏꯈ꯭ꯔꯕꯕ ꯅꯣꯛꯑꯔꯣꯏ ꯅꯣꯛꯑꯔꯣꯏ ꯑꯩꯁꯦ ꯋꯥ ꯉꯥꯡ ꯍꯦꯛꯇ ꯌꯥꯝ ꯅꯣꯛꯀꯟꯕꯅꯦꯕ ꯀꯦꯅ ꯆꯥꯔꯦ ꯃꯦꯗꯥꯝ ꯍꯥꯏ ꯕꯤꯛꯇꯣꯔꯅ ꯕꯥꯕꯨ 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 ꯀꯣꯃꯦꯟ ꯅꯥꯏ किंग ब्रोना लव हाय सरदाना लव हाय किंगना लव हाय लाइसम किशन नंग कसादई दा किशन लो ना लाइसम किशन नंग कसादई नो कई हाइनो खंगदे कसादई रा हाइब्रा कसादई खंगब्रा कई हाइनो बसे नंतरगा दा किशन लाबा दुगा किंग्रोना शर्मा सिस्टर हाय नो खरे दुगा काका पोहन उती हाय अस ngasi mi yam uti chanam ni ko Victor love हाय love अस love ना खोंगाव ना रे दा पोहल ना चे जर्दा 120 जर्दा क्वाम तायो मुन चागे हाय सदा फोरेन चक्रे फोरेन दे तुकी तो मन चक्रे किंग्रोना ज़्यादा इस चे शर्मा चक्र चे लाइश्रमगा पोलना आई उइगे हाय आस मैम उइरेदी ꯑꯩꯁꯨ ꯀꯩꯗꯧꯗꯣꯔꯤꯗꯨꯗꯤ उइरो उइरो नंग थोꯛꯄ एल के न सुस्मिता नंग कायदई कसार कायदई नो हाय एल के आई कसार फ्यूचर दई नंदी कायदई नो नंग ममिंग जे लाइसम किशन नि हायरो कायगी लाइसम किशन नो विक्टोरना नंग खंगी सुस्मिता नि को हाय कइनो सुस्मिता नि को हायजे बाबू अदो प्रेरणाना चे भाप तारबोदो हाय कई भाप तारबो हायनोबा अगुबी चे भाप ताउद्रे मोनो पारपदा ओ एल के न होय
ꯑꯗꯨꯗꯤ ꯑꯦꯜ ꯀꯦꯁꯦ ꯀꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣꯕ ꯍꯥꯏꯗꯤ ꯈꯨꯟꯗꯣ ꯑꯝꯇ ꯑꯗꯨꯒ ꯀꯤꯡ ꯕ꯭ꯔꯣꯟ ꯍꯥꯏ ꯀꯁꯥꯔ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤ ꯅꯠꯇ꯭ꯔꯣ ꯁꯨꯁꯃꯤꯇꯥ ꯅꯪ ꯍꯥꯏ ꯀꯤꯡ ꯅꯪ ꯃꯔꯩꯒ ꯂꯣꯏ ꯂꯧꯊꯣꯛ ꯇꯥꯔꯦ ꯑꯗꯨꯒ ꯑꯅꯤꯜ ꯍꯥꯏꯗꯔꯅ हाय हेलो अनिल जी सॉरी सॉरी अली जी हेलो वेलकम टू माय लाइव स्ट्रीम ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕꯁꯦ ꯑꯩꯅ ꯕꯣꯔꯤꯡ ꯆꯨꯕ ꯃꯇꯝꯗ ꯃꯤ ꯑꯇꯣꯞꯄꯩ ꯃꯔꯣꯜ ꯂꯣꯟꯕꯁꯦ ꯑꯩ ꯌꯥꯝ ꯇꯜꯂꯤ ꯆꯦ ꯚꯥꯞ ꯇꯥꯗ꯭ꯔꯤꯕꯣ ꯍꯥꯏ ꯍꯣꯔꯦꯟ ꯍꯪꯉꯛꯀꯦ ꯑꯗꯨꯒꯤ ꯃꯁꯛ ꯎꯠꯂꯒ ꯂꯥꯏꯚ ꯇꯧꯔꯣ ꯀꯥꯏꯗꯩꯅꯣꯗ ꯕ꯭ꯔꯣ ꯅꯨꯡꯁꯥ ꯁꯥꯕꯅ ꯂꯣꯏꯔꯦ ꯃꯁꯛ ꯎꯅꯤꯡꯗꯦ ꯇꯜꯂꯤ ꯑꯩꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗ ꯂꯥꯏꯚ ꯑꯍꯨꯝꯂꯛꯅꯦꯅ ꯊꯥꯏꯕ ꯑꯗꯨ ꯂꯥꯏꯚ ꯑꯍꯨꯝꯂꯛ ꯊꯥꯕꯗꯣ ꯅꯦꯠꯇꯣ ꯑꯝꯇ ꯂꯩꯇꯕ আমি তোমাকে ভালোবাসে চেসু চাই ভালোবাসে আইজিꯗ ꯍꯥꯏꯔꯛꯑꯣ ꯍꯣꯔꯦꯟ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯁꯣꯃꯥ ꯑꯣꯏꯅ ꯃꯥꯜꯂꯤꯅꯦ पेनाना आईजी हाइरो हाइदुगा किचन की नामी तुम्हाके बालो बासी पेना काका पोहा नामी तुम्हाके बालो बासी किन हौदी बोचूरी हाइरो सिस्टर करम्बु बोरानो सुती बोरारो नत्रगा सीमेंट बोरादुरो हाइ अनिमा नते अदुगा पेनाना काका पिक्चर आमी तुम्हाके बालो बासी हाइ अदुगा पोहना नारायण हाइ केनो लोन करे एलके ना आईदी बांदेनी हाइ ओके ओके एलके keno nang ngasai laisam kisan haibado akhoi manakta keno tawbako nang mami panghalamdai gyan men tadaba kai jang charake bamdo bam rampuro natraga malgram do bam angang oinde laame bam rampuro angang oinde laame কিংব্রো না প্রিয়ানা আমি তো সবাইকে ভালো পাই এলকে নাংদি মুকাইদগিনো হাই আই লখিপুরগিনি এলকে আদুগা संजीना सिंगना हाय हाय दो कैलमनो हाय असिसे दिल्लीनी संजीना थैंक यू सो मच लापुबगी संजीना बु वेलकम तौजरी संजीना कहीं जंग चरके चैनल पाइब्रो चैनल पाइगदी मयांग वारी वता सारगा खंगनावो अदुगा किंग्ब्रोना जंदू बाबिया टाइगर बाम हाय दु प्रेनांचे सुस्मिता टाइगर हाय से ट्रांसलेशन प्लीज मादिनी प्रमाण सियाए अदुगा बिक्टोरना आगु आमी तुमाके बालो पाइना हाय आगुन हाय चेना आइदी नंगोंदा नुसिदे हायबा अदुगा प्रेनांचे सुस्मिता काका बिक्टोर हाय से ट्रांसलेशन प्लीज हाय रेदो मान हाइबा आइदी नंगोंदा नुसिदे हाय अदुगा एलके ना नंगदी हाय आई दुनी हाय दो एलके आई कइनोगिने लखीपुर मनाकनेबा संजना होय पाए अनौबनी सब तौबिरमो हाय होय संजना नंगोंदा ब्लू पिरकेको नंगनासु चंगागा अदुम तौसलो मयाम संजना से अनौबने आए जॉइन तौनारो विक्टर पोहल प्रेरणा किंग ब्रो संजना से अनौबने मयाम पुरौना खरा सपोर्ट तौबिरो अदुगा संजना आइगिदुगदिने नंग सब तौरोको सब तौरोगा बेल आइकन नंबिरो अदुगा वीडियो अमा लॉन्ग अमा वाच तौबिरगा नंग कमेंट थनमो आई हयेंग 24 आवर मतुंग हलके हजेजी हलादी साबदो लाक्तबने अनसाब ओइबनेबको संजना कायदगी ओइदोइनो नंगोंदा ब्लू लाबने उनंग मेसेज उदा टाइप तरो एलकेना बामरा पूर्ण हौजी कायदा स्टे तौगे हाय एलके आई हौजी मपानदा लई अदुगा किंग्ब्रोना प्रेरणा पैसा खरा पुगे हाय अदुगा होय आई तौजगे हाय संजना कई मथेल चारके कसारीरो मणिपुरगिरो पोल चतख्रबो
ꯕꯤꯛꯇꯣꯔ ꯁꯟꯖꯤꯅꯥ ꯍꯥꯏꯅ ꯂꯥꯛꯏꯌꯦ ꯕꯤꯛꯇꯣꯔ ꯈꯪꯉꯋꯣ ꯑꯗꯨꯒ ꯁꯟꯖꯤꯅꯥ ꯅꯪꯅ ꯃꯌꯥꯝꯗ ꯆꯪꯉꯒ ꯅꯪꯒꯤꯗꯤ ꯅꯪꯉꯣꯟꯗ ꯕ꯭ꯂꯨ ꯂꯩꯕꯁꯦ ꯁꯤꯁꯤꯅ ꯅꯪ ꯃꯤ ꯃꯃꯤꯡꯗ ꯇꯁ ꯇꯧꯔꯒ ꯅꯪ ꯖꯣꯏꯟ ꯇꯧꯕ ꯈꯪꯉꯝꯃꯅꯤ ꯀꯃꯥꯏꯅ ꯖꯣꯏꯟ ꯇꯧꯗꯣꯏꯅꯣꯅ ꯑꯗꯨꯒ ꯆꯪꯉꯒ ꯑꯥꯔꯃꯤ ꯀꯤꯆꯟ ꯀꯤꯡꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯑꯦꯜ ꯀꯦꯒꯤꯗꯤ ꯈꯪꯗꯦ ꯑꯦꯜ ꯀꯦꯗꯤ ꯆꯦꯅꯦꯜ ꯂꯩꯕ꯭ꯔꯣ ꯄ꯭ꯔꯦꯅꯥꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯕꯤꯛꯇꯣꯔꯁꯨ ꯆꯦꯅꯦꯜ ꯂꯩ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯪꯅ ꯖꯣꯏꯟ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯏꯕꯣꯍꯜ ꯍꯥꯏꯅ ꯂꯩꯕꯁꯤꯁꯨ ꯆꯦꯅꯦꯜ ꯂꯩ ꯑꯗꯨꯒ ꯅꯪꯅ ꯆꯪꯉ ꯃꯥꯏ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯒ ꯖꯣꯏꯟ ꯇꯧꯔꯒ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯗꯥ ꯏꯕꯣꯍꯜ ꯁꯟꯖꯤꯅꯥꯁꯦ ꯑꯅꯧꯕꯅꯤ ꯖꯣꯏꯟ ꯇꯧꯕꯤꯌꯣ ꯔꯤꯌꯦꯜꯗ ꯃꯁꯛ ꯈꯪꯕ ꯃꯤꯒꯤ ꯕ꯭ꯂꯨ ꯄꯤꯅꯗꯦꯀꯣ ꯍꯥꯏ ꯑꯥꯍꯥ ꯑꯣ ꯑꯦꯜ ꯀꯦ ꯁꯞꯄꯣꯔꯇꯔ ꯑꯣꯏꯕꯀꯣ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯦꯜ ꯀꯦꯁꯨ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯗꯤ ꯁꯨꯝ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯨꯠ ꯐꯔꯗꯤ ꯕꯤꯛꯇꯣꯔ ꯑꯥꯔꯃꯤ ꯀꯤꯆꯟ ꯀꯤꯡ ꯑꯩꯈꯣꯏ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯁꯣꯟꯒꯤ ꯉꯥꯛꯇꯅꯤ ꯄ꯭ꯔꯦꯔꯅꯥꯕꯨꯗꯤ ꯀꯩꯅꯣ ꯄ꯭ꯔꯦꯔꯅꯥꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩ ꯑꯗꯣ ꯄ꯭ꯔꯦꯔꯅꯥꯗꯁꯨ ꯂꯣꯏꯅ ꯇꯧꯕꯤꯔꯣ ꯕ꯭ꯔꯣ ꯑꯦꯜ ꯀꯦ ꯅꯪ ꯅꯁꯛ ꯃꯨꯟꯅ ꯈꯪꯉꯤꯀꯣ ꯁꯟ ꯆꯥꯔꯨ ꯀꯩꯕ ꯀꯩꯅꯣ ꯕꯤꯛꯇꯣꯔ ꯍꯥꯏ ꯕꯤꯛꯇꯣꯔ ꯀꯅꯥꯅꯣꯁꯦ ꯑꯥꯔꯖꯦꯔꯣ ꯑꯩ ꯑꯩꯁꯦ ꯌꯥꯝ ꯍꯦꯟꯅ ꯅꯣꯛꯄ ꯀꯣꯃꯦꯟ ꯏꯁꯀꯤꯞ ꯇꯧꯔꯦ ꯀꯤꯡꯕ꯭ꯔꯣꯅ ꯑꯩꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩ ꯗꯨꯔꯗꯔꯁꯟ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯍꯥꯏ ꯑꯗꯨꯒ ꯇꯝꯅ ꯔꯪꯒꯤꯂꯥ ꯑꯩ ꯎꯏꯔꯤ ꯍꯥꯏꯌꯦ ꯀꯅꯥꯅꯣ ꯔꯪꯒꯤꯂꯥ ꯍꯥꯏꯁꯦ ꯎꯏꯒꯅꯨ ꯁꯟꯖꯤꯅꯥ ꯂꯥꯛꯏ ꯑꯗꯨꯒ ꯄꯦꯔꯦꯟꯁꯦ ꯁꯨꯁꯃꯤꯇꯥ ꯍꯣꯔꯦꯟ ꯍꯥꯏꯔꯛꯀꯦ ꯉꯥꯏꯌꯣ ꯍꯥꯏ ꯑꯣ ꯁꯤꯁꯦ ꯑꯗꯣ ꯈꯪꯕ ꯉꯝꯕ꯭ꯔꯣ ꯃꯤ ꯍꯥꯏ ꯈꯪꯉꯦ ꯑꯗꯨꯗꯒꯤ ꯑꯩꯉꯣꯟꯗꯁꯨ ꯇꯥꯄꯣꯠ ꯇꯧꯁꯜꯂꯝꯃꯣ ꯍꯥꯏ ꯑꯁ ꯕꯣꯜ ꯂꯣꯏ ꯍꯧꯖꯤꯛꯐꯥꯎ ꯄꯥꯡꯗꯣꯔꯛꯑꯦ ꯇꯥꯄꯣꯠꯇ ꯂꯥꯛꯑꯦꯅ ꯆꯦꯁꯤ ꯏꯪꯒꯤꯠꯅꯦ ꯍꯥꯏ ꯑꯣꯀꯦ ꯑꯗꯨꯒ ꯁꯟꯖꯤꯅꯥ ꯆꯦꯒꯤꯗꯣ ꯑꯩ ꯇꯧꯖꯔꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯟꯖꯤꯅꯥ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯄ꯭ꯔꯦꯔꯅꯥꯅ ꯃ꯭ꯌꯨꯠ ꯍꯥꯏ ꯑꯣꯀꯦ ꯄ꯭ꯔꯦꯔꯅꯥ ꯍꯟꯗꯛꯇꯤ ꯃ꯭ꯌꯨꯠꯇꯨꯗꯤ ꯑꯩꯅ ꯊꯝꯃꯤꯅꯤ ꯆꯦꯅ ꯅꯣꯛꯃꯟꯈꯤꯕꯒꯤ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯀꯣꯃꯦꯟ ꯄꯥꯔꯛꯑꯣꯀꯣ ꯅꯪ ꯍꯥꯏ ꯀꯣꯃꯦꯟ ꯅꯠꯇ꯭ꯔꯕ ꯑꯩꯅ ꯄꯥꯔꯤꯁꯦ ꯀꯅꯥꯅꯣꯕ ꯅꯪꯅ ꯑꯦꯜ ꯀꯦꯁꯤ ꯆꯔꯨ ꯀꯜꯂꯣ ꯂꯥꯛꯑꯣ ꯍꯥꯏꯗꯣ ꯁꯟꯒꯤ ꯏꯕꯣ ꯇꯝꯅꯁꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯤꯒꯠꯀꯅꯨ ꯑꯩ ꯇꯨꯝꯃꯤ ꯅꯪꯅ ꯃꯣꯏ ꯑꯣ ꯃꯥꯏ ꯒꯣꯠ ꯇꯝ ꯒꯣꯠ ꯄ꯭ꯔꯣꯃꯤꯁ ꯑꯩꯗꯨꯒꯤ ꯊꯕꯛꯇꯣ ꯀꯕꯤꯕꯤ ꯇꯧꯗꯦ ꯑꯩꯁꯦ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯃꯦꯟꯅꯤ ꯑꯗꯨ ꯑꯦꯜ ꯀꯦꯅ ꯍꯥꯏꯕꯤꯌꯣ ꯇꯥꯄꯣꯠ ꯇꯧꯒꯅꯤ ꯅꯪꯒꯤꯁꯨ ꯍꯥꯏꯌꯦ ꯑꯗꯣ ꯄ꯭ꯔꯦꯔꯅꯥꯅ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯑꯗꯨꯒ ꯆꯦ ꯁꯣꯃꯥꯅ ꯇꯨꯝꯃꯤ ꯑꯁ ꯆꯦ ꯅꯪꯁꯤꯗꯤꯕꯣ ꯀꯩ ꯃꯪꯉꯝꯃꯤ ꯆꯦ ꯆꯦꯅ ꯉꯔꯥꯡ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇ꯭ꯔꯤꯝꯕꯐꯥꯎ ꯐꯪꯗꯦ ꯍꯥꯏꯗꯣ ꯑꯗꯨꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯥꯔꯦꯟ ꯁꯤꯆꯨꯋꯦꯁꯟꯒꯤ ꯗ꯭ꯔꯤꯝꯁꯦ ꯁꯤꯅꯦꯕꯀꯣ ꯀꯔꯤ ꯅꯨꯃꯤꯠ ꯄꯨꯡ ꯑꯅꯤꯇꯪ ꯇꯨꯝꯕ ꯐꯪꯕ ꯍꯥꯏꯅ ꯅꯠꯇ꯭ꯔ ꯆꯦ ꯑꯦꯜ ꯀꯦꯅ ꯋꯥꯔꯨꯅꯨ ꯍꯥꯏ ꯄ꯭ꯔꯦꯔꯅꯥ ꯆꯦ ꯑꯩ ꯌꯥꯝ ꯅꯣꯛꯍꯜꯂꯅꯨ ꯑꯩ ꯌꯥꯏ ꯁꯔꯗꯥꯅ ꯁꯔꯗꯥ ꯅꯪ ꯐꯣꯔꯦꯟ ꯆꯠꯃꯟꯅ ꯅꯪꯒꯤ ꯄ꯭ꯂꯦꯟꯗꯣ ꯀ꯭ꯔꯦꯁ ꯑꯣꯏꯔꯅꯤ ꯅꯪ ꯌꯥꯔꯣꯏ ꯏꯕꯦꯝꯃ ꯅꯪ ꯁꯔꯗꯥꯕꯤ ꯅꯪ ꯅꯀꯣꯛ ꯅꯇꯥ ꯅꯤꯡꯁꯪꯉ ꯂꯥꯛꯏꯌꯦ ꯄ꯭ꯔꯦꯔꯅꯥꯅ ꯅꯦꯅꯦ ꯁꯔꯗꯥ ꯀꯥꯏ ꯂꯩꯔꯨꯏ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯟꯖꯤꯅꯥꯅ ꯏꯕꯣꯍꯜ ꯃꯥꯡꯈ꯭ꯔꯕꯣ ꯍꯥꯏ ꯂꯩꯔꯝꯒꯅꯤ ꯁꯟꯖꯤꯅꯥ ꯑꯗꯣ ꯅꯪ ꯀꯣꯃꯦꯟ ꯑꯃꯃꯝ ꯊꯝꯃꯝꯃꯨ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯃꯣꯏꯅ ꯍꯌꯦꯡ ꯍꯟꯅꯔꯛꯄ ꯌꯥꯏ ꯅꯣꯡꯉꯥꯜꯂ ꯍꯟꯅꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯦꯜ ꯀꯦꯅ ꯏꯕꯣ ꯁꯤꯁꯨ ꯀꯩ ꯍꯥꯏꯅꯣ ꯁꯤꯅ ꯇꯞꯅ ꯁꯟꯖꯤꯅꯥ ꯑꯩ ꯇꯨꯝꯂꯤ ꯍꯥꯏ ꯑꯗꯨꯒ ꯕ꯭ꯔꯤꯇꯦꯟꯅ ꯍꯥꯏ ꯃꯌꯥꯝ ꯍꯥꯏ ꯍꯦꯜꯂꯣ ꯕ꯭ꯔꯤꯇꯦꯟ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯕ꯭ꯔꯤꯇꯦꯟ ꯅꯨꯡꯉꯥꯏꯔꯤꯕꯣ ꯕ꯭ꯔꯤꯇꯦꯟꯒ ꯀꯨꯏꯔꯦꯗ ꯎꯅꯗꯕ ꯅꯍꯥꯟ ꯖꯣꯏꯟ ꯇꯧꯕꯤꯔꯛꯄ ꯅꯨꯃꯤꯠꯇꯒꯤ ꯑꯃꯨꯛꯐꯥꯎ ꯍꯦꯛ ꯊꯦꯡꯅꯗ꯭ꯔꯤ
ꯑꯣ ꯁꯟꯖꯤꯅꯥ ꯖꯣꯏꯟ ꯇꯧꯕ ꯀꯔꯣꯅ ꯍꯥꯏꯌꯦ ꯍꯣꯏ ꯍꯣꯏ ꯃꯥ ꯃꯊꯪ ꯃꯊꯪ ꯇꯧꯔꯤ ꯅꯣꯏꯁꯨ ꯈꯔ ꯇꯧꯕꯤꯋꯣ ꯃꯥ ꯃꯇꯣꯝ ꯇꯧ ꯂꯩꯔꯗꯤ ꯋꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯒ ꯕ꯭ꯔꯤꯇꯦꯟꯅ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯤꯇꯦꯟ ꯕ꯭ꯔꯤꯇꯦꯟ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯕ꯭ꯔꯤꯇꯦꯟ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯥꯏ ꯍꯣꯏ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯀꯨꯏꯔꯦꯀꯣ ꯅꯍꯥꯟ ꯖꯣꯏꯟ ꯇꯧꯗꯁꯨ ꯑꯍꯤꯡꯗ ꯐꯪꯅꯕꯗꯩ ꯐꯪꯅꯗ꯭ꯔꯤ ꯁꯟꯖꯤꯅꯥꯅ ꯇꯨꯝꯃꯨ ꯇꯨꯝꯃꯨ ꯍꯥꯏ ꯑꯗꯨꯒ ꯁꯟꯖꯤꯅꯥ ꯅꯪ ꯀꯁꯥꯔꯗꯩꯔꯣ ꯑꯗꯨꯒ ꯇꯞꯅ ꯕ꯭ꯔꯤꯇꯦꯟ ꯑꯩꯁꯨ ꯏꯪꯂꯦꯟꯒꯤꯅꯤ ꯍꯥꯏ ꯁꯟꯖꯤꯅꯥꯅ ꯍꯣꯏ ꯅꯣꯏꯁꯨ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯁꯟꯖꯤꯅꯥ ꯃꯇꯣꯝꯇ ꯇꯧꯔꯗꯤ ꯋꯥꯔꯅꯤꯌꯦ ꯅꯣꯏꯁꯨ ꯈꯔ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯕ꯭ꯔꯤꯇꯦꯟꯗ ꯏꯆꯦ ꯀꯦꯝꯁꯤ ꯑꯣ ꯕ꯭ꯔꯤꯇꯦꯟ ꯑꯩꯈꯣꯏ ꯏꯔꯣꯝꯕ ꯆꯥꯏ ꯑꯗꯨꯒ ꯆꯦ ꯁꯣꯃꯅ ꯁꯨꯁꯃꯤ ꯑꯩ ꯃꯪꯗ ꯄꯣꯍꯣꯜꯒ ꯀꯣꯔꯤꯌꯥꯗ ꯖꯨꯁ ꯊꯛꯂꯝꯃꯤꯅꯦ ꯍꯥꯏ ꯋꯥ ꯍꯪꯉꯣꯏ ꯑꯀꯪꯕꯗꯨꯗꯤ ꯌꯣꯝꯃ ꯄꯨꯔꯝꯗ꯭ꯔꯣ ꯑꯗꯨꯒ ꯕ꯭ꯔꯤꯇꯦꯟꯅ ꯅꯣꯛꯈ꯭ꯔꯦ ꯕ꯭ꯔꯤꯇꯦꯟ ꯉꯁꯤ ꯌꯦꯜꯕꯤꯁꯦ ꯑꯅꯣꯛꯄ ꯌꯦꯜꯕꯤꯅꯤ ꯉꯁꯥꯏꯗꯒꯤ ꯄꯣꯊꯥ ꯄꯣꯊꯥ ꯅꯣꯛꯂꯛꯏꯅꯤ ꯍꯣꯏ ꯕ꯭ꯔꯤꯇꯦꯟꯅ ꯑꯩꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅꯤ ꯅꯣꯡꯃ ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯅꯨꯡꯁꯥ ꯑꯣꯂꯥꯡꯃꯪꯉꯤ ꯇꯨꯝꯕ ꯌꯥꯗꯦꯅ ꯇꯨꯝ ꯍꯧꯒꯠꯂ ꯃꯣꯕꯥꯏꯜ ꯌꯦꯡꯕꯗ ꯃꯃꯥ ꯀꯤꯠꯆꯦꯟꯒꯤ ꯂꯥꯏꯠꯁꯦ ꯑꯣꯟ ꯂꯩꯔꯝꯕ ꯑꯩꯅ ꯁꯤꯕꯨ ꯑꯣꯏꯟꯀꯤ ꯊꯥꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯨꯝ ꯊꯥꯏꯔ ꯑꯩꯅ ꯆꯪꯉꯒ ꯌꯦꯡꯕꯗ ꯃꯃꯥ ꯀꯤꯠꯆꯦꯟꯁꯦ ꯄꯦꯇꯦ ꯄꯦꯠꯇꯦ ꯉꯥꯡꯉ ꯂꯩꯔꯝꯃꯕ ꯑꯩꯅ ꯏꯃꯥ ꯑꯍꯤꯡꯗꯁꯨ ꯂꯥꯏꯠ ꯊꯥꯔꯤꯅꯦ ꯃꯃꯥꯁꯦ ꯍꯥꯏꯔꯒ ꯑꯩꯅ ꯆꯪꯉꯨꯔꯕ ꯑꯗꯣ ꯕ꯭ꯔꯤꯇꯦꯟꯗꯤ ꯃꯇꯣꯝꯇ ꯂꯩꯔꯝꯃꯦ ꯑꯗꯣ ꯕ꯭ꯔꯤꯇꯦꯟꯁꯤꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯖꯣꯏꯟ ꯇꯧꯕꯤꯔꯛꯄꯅꯤ ꯇꯞꯅ ꯇꯜꯃꯥ ꯍꯥꯎꯏꯅꯦ ꯍꯥꯏ ꯁꯣꯃꯥꯅ ꯄꯣꯍꯜ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯕ꯭ꯔꯤꯇꯦꯟꯅ ꯀꯀꯥ ꯏꯕꯣꯍꯜ ꯍꯥꯏ ꯑꯗꯨꯒ ꯇꯞꯅ ꯁꯞꯇ ꯄꯪꯇꯧꯗ ꯇꯧꯔꯝꯃꯨ ꯚꯤꯗꯤꯑꯣꯅꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯁꯞꯇ ꯄꯪꯇꯧꯗ ꯇꯧꯔ ꯀꯥꯟꯅꯗꯦꯀꯣ ꯚꯤꯗꯤꯑꯣ ꯈꯔ ꯈꯔ ꯌꯦꯡꯅꯁꯤ ꯃꯌꯥꯝ ꯇꯝꯗꯤ ꯋꯥꯊꯠꯈꯔꯦ ꯍꯥꯏꯌꯦ ꯑꯩ ꯚꯤꯗꯤꯑꯣ ꯀꯥꯏ ꯌꯧꯔꯦ ꯆꯦ ꯀꯥꯏ ꯌꯧꯔꯦ ꯕꯤꯛꯇꯣꯔꯅ ꯍꯥꯏ ꯁꯟꯖꯤꯅꯥ ꯔꯤꯇꯟ ꯍꯜꯂꯛꯄ ꯀꯔꯤꯒꯀꯣ ꯑꯠꯆꯥ ꯑꯠꯆꯥ ꯕꯤꯛꯇꯣꯔ ꯁꯟꯖꯤꯅꯥ ꯔꯤꯇꯟ ꯍꯜꯂꯛꯄ ꯀꯔꯦꯒꯀꯣ ꯑꯠꯆꯥ ꯁꯟꯖꯤꯅꯥ ꯕꯤꯛꯇꯣꯔꯅ ꯔꯤꯇꯟ ꯍꯜꯂꯛꯀꯅꯤ ꯍꯥꯏꯅꯤ ꯃꯥꯁꯨ ꯇꯣꯇꯂꯥ ꯑꯣꯏꯔꯕꯅꯤ ꯁꯟꯖꯤꯅꯥꯅ ꯍꯣꯏ ꯇꯧꯔꯛꯀꯦ ꯍꯥꯏ ꯁꯟꯖꯤꯅꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯂꯥꯏꯐꯁꯦ ꯐꯤꯠꯕꯦꯛ ꯄꯤꯔꯛꯎ ꯐꯤꯠꯕꯦꯛ ꯑꯗꯨꯒ ꯄꯦꯅꯥꯅ ꯆꯦꯟ ꯑꯣꯜꯂꯅꯨ ꯍꯥꯏꯕꯅꯦ ꯇꯨꯝꯕꯗꯤꯁꯨ ꯀꯩꯕ ꯇꯨꯝꯕꯁꯤꯁꯨ ꯂꯣꯡꯉꯥꯛꯅ ꯅꯠꯇꯦ ꯇꯨꯝꯕꯁꯤ ꯌꯥꯔꯦ ꯏꯅꯥꯛ ꯅꯣꯛꯍꯜꯂꯅꯨ ꯍꯥꯏ ꯅꯣꯛꯎ ꯑꯗꯨꯃꯥꯏꯅ ꯅꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯕꯅꯤꯅ ꯍꯣꯔꯦꯟ ꯅꯣꯛꯄ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏ ꯑꯗꯨꯒ ꯇꯝ ꯅꯣꯛꯈꯔꯦ ꯈꯥꯝꯅꯔꯦ ꯅꯣꯛꯍꯜꯂꯅꯨ ꯑꯣꯏꯅ ꯑꯗꯨꯒ ꯁꯟꯖꯤꯅꯥꯅ ꯏꯕꯣꯍꯜꯅ ꯍꯥꯏꯗꯨꯅ ꯆꯨꯝꯃꯕꯅꯤ ꯃꯅꯦ ꯁꯟꯖꯅꯥ ꯁꯞꯇ ꯑꯃ ꯇꯧꯅꯩ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯒꯅꯤ ꯂꯥꯏꯛ ꯗꯟ ꯄꯤꯔꯝꯃꯅꯤꯀꯣ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯤꯔꯔꯣꯏ ꯚꯤꯗꯤꯑꯣꯗꯣ ꯊꯥꯡꯒꯠꯂꯦ ꯚ꯭ꯌꯨ ꯂꯩꯔꯁꯨꯅꯦ ꯋꯥꯆ ꯇꯥꯏꯝꯗꯤ ꯑꯃꯠꯇ ꯐꯪꯉꯔꯣꯏ ꯑꯗꯨꯒ ꯑꯗꯨꯝ ꯈꯪꯉꯣ ꯕ꯭ꯔꯤꯇꯦꯟꯅ ꯃꯌꯥꯝ ꯕꯥꯏ ꯌꯥꯗ꯭ꯔꯦꯍꯦ ꯍꯥꯏ ꯕ꯭ꯔꯤꯇꯦꯟ ꯀꯩꯗꯧꯔꯦ ꯑꯗꯨꯒ ꯇꯞꯅ ꯁꯞ ꯇꯧꯃꯟꯅ ꯁꯔꯞ ꯁꯥꯕꯨꯟꯅ ꯃꯔꯥꯡ ꯀꯥꯏꯔꯦ ꯍꯥꯏ ꯕꯤꯛꯇꯣꯔꯗ ꯅꯣꯛꯈ꯭ꯔꯦ ꯕꯤꯛꯇꯣꯔꯗ ꯅꯣꯛꯄꯗꯩ ꯀꯣꯃꯦꯟꯒ ꯂꯦꯞꯈ꯭ꯔꯦ ꯅꯣꯛꯍꯜꯂꯅꯨ ꯌꯥꯔꯦ ꯍꯥꯏꯌꯦ ꯑꯉꯥꯡ ꯑꯃ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯦꯍꯦ ꯃꯌꯥꯝ ꯅꯣꯛꯆꯅꯤꯡꯗ꯭ꯔꯦ ꯍꯥꯏ ꯑꯒꯣ ꯇꯝꯒꯤ ꯀꯣꯃꯦꯟꯁꯦ ꯄꯥꯔꯒ ꯅꯣꯛꯇꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒꯤꯁꯨ ꯌꯥꯝ ꯅꯣꯛꯏ ꯀꯩ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯀꯣ ꯑꯩ ꯌꯥꯝ ꯅꯣꯛꯑꯦ ꯐꯠꯇꯦꯀꯣ ꯅꯣꯛꯑꯔꯣꯏ ꯑꯗꯨꯝ ꯄꯥꯔꯛꯑꯒꯦ ꯅꯣꯛꯑꯔꯣꯏ ꯅꯣꯡ ꯆꯨꯅ ꯀꯥꯡꯈꯟ ꯃꯅꯨꯡꯗ ꯂꯩ ꯀꯥꯡ ꯃꯌꯥꯝ ꯃꯔꯣꯟ ꯑꯃ
गोजिला थाओ फिर सी सनिना होय वीडियो येंबा वादबनी लाइक नंबर पैसा तिंगदबनी अखोय मतेंग पांगनासी होय लाइक नुंगाइचे हाय थैंक यू संजना दुनी हाय तो संजना जेंगदी मफुं फाना जेंगदेदी फैनोवा मी कइनो जाउदो मोय खंगरोय जेंगरोयबा कइनो तौद्रमिना हाइदी जेंगदी दु नुंगाइबदो श्योर हाकदोनी जेंगरोयबा वीडियो सुस नंग फजन तुमदु तुमहौद्रे नंग लोइसिनबा यारोयको करी याइनोने आइगी लाइफ से नोय डिमांड तौजी करिनो लाइफ लोइसिनबा यारोयबो हाइबने नोकपा यारोयबो हाइबने नोय कोई tan tanauरा जोंदोंगनी गमो angang nó nãy sâu bằng lăng lại nuôi là nuôi kutum dia pajabi kutum ni hai tam na kang tam chia sẻ mà đó ni cấp to comment ni ni anh này ra cũng mà tum dar ko mau en mi cấp to la nè chia ni magi mi to phang na ne ba moi ore nung tin gi tip tamu ne sandawara gi tip tamu aduga tausi gan ko ai nai da che son ma da moko ting dok na emoji tawram drama tum ning ngai na kang sing da aina hai ba ka khan ma pan de adum sab to biro hai na comment paw ne nok ta na hai ngam je pa ba nang nok ning bo ai te ra ga che susmita kutum je ma lang thoga tum ni ne hai di kamai hai ni thaba na mon da unjil laga tum ni hai aduga tamna sus machin da phi phau bo da chappa achappi duna na thallo no ko ya bai aduga sada ha lok thoke ai sada no ke pena ne sada chelu aduga tamna che jarda nang su 120 jarda kwa je kada yong sada kumaro kum chen gare sada chen gare as pena chiche na mute thamano ni ada mute thamano ge ko Sanjina nangi channel hamba kem kuirage sido re yamana nawa da karana tum hai gini haji pung mari tare hagulu si ginu ai si ba de kwa lore bo talma mang da ai la pro krishna Sanjina na kuidri hai o Sanjina chahi mu phara bo kuidri ga khangau da mani ko YT pai ba se pena na che ngam da bai ni tum mi se kari mali no hai ga tawara pena ko ju jam tumai ni du mana tuning da banung thin kaya nampu da matam jam le lei ni angang woni ngai da tamna Sanjina su kharani leraga double A WT hai na hai rani soidrami hai chelai sem lai amuka Anil Krishna hai Krishna galoi sagare che nang kai chi lui Krishna galoi sare Korea ga jawore juice ka thakare Korea da aduga na penan che hagoloi hai aduga bituna sus no la si comento oh hai no no mayam hajik jiwo ki net nungai na bro net si half han mane hete jawroi bu ko half han hete jawroi ba
ꯑꯗꯨꯒ ꯍꯣꯏ ꯂꯥꯛꯑꯝꯃꯤ ꯃꯪꯗ ꯑꯗꯣ ꯀꯤꯗꯤ ꯌꯥꯝ ꯀꯤ ꯅꯪꯅ ꯂꯥꯛꯑꯝꯕ ꯈꯨꯂꯥꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯏꯕꯣꯍꯜ ꯁꯟꯖꯅꯥꯅ ꯑꯃꯨꯛ ꯂꯥꯛꯀꯅꯨ ꯍꯥꯏ ꯇꯝ ꯅꯉꯣꯟꯗ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯕ꯭ꯔꯣ ꯏꯕꯣꯍꯜ ꯍꯥꯏꯅꯣ ꯀꯔꯦ ꯑꯗꯨꯒ ꯁꯤꯆꯤ ꯑꯉꯥꯡ ꯇꯨꯏꯁꯟ ꯊꯤꯜꯂꯨꯕꯅꯤ ꯍꯜꯂꯛꯑꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯆꯦ ꯑꯩꯈꯣꯏꯒꯤꯗꯤ ꯆꯦ ꯇꯨꯏꯁꯟꯁꯨ ꯁ꯭ꯀꯨꯜꯁꯨ ꯂꯣꯏꯅ ꯕꯟ ꯂꯩ ꯂꯩꯔꯦ ꯇꯨꯏꯁꯟ ꯑꯣꯖꯥ ꯅꯨꯄꯤꯗꯨꯁꯨ ꯃꯥꯏ ꯑꯦꯛꯖꯥꯝ ꯊꯥꯔꯦꯅ ꯁꯨꯇꯤ ꯄꯤꯔꯦ ꯑꯗꯨꯒ ꯁꯗꯥꯅ ꯁꯟꯖꯤꯅꯥ ꯁꯤꯡꯍ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯌꯥꯔꯒꯗꯤ ꯄ꯭ꯂꯤꯖ ꯑꯩ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯦ ꯁꯣꯏꯗꯅ ꯍꯥꯏꯌꯦ ꯁꯗꯥꯕꯤꯗ ꯑꯗꯨꯒ ꯑꯩ ꯅꯣꯛꯄꯗ ꯀꯞꯄꯦꯍꯦ ꯁꯥꯏ ꯀꯥꯟꯗꯣ ꯚꯥꯏ ꯀꯥꯟꯗꯣ ꯕꯤꯛꯇꯣꯔ ꯚꯥꯏ ꯀꯥꯟꯗꯣ ꯑꯁ ꯅꯣꯏ ꯃꯌꯥꯝꯁꯤꯅꯅꯦ ꯑꯩ ꯑꯦꯜꯕꯤꯁꯦ ꯈꯔ ꯏꯁꯇꯦꯟꯗꯥꯔꯠ ꯑꯣꯏꯅ ꯊꯥꯒꯦ ꯇꯧꯕ ꯅꯣꯏ ꯃꯌꯥꯝ ꯄꯪꯅꯣꯛꯇ ꯅꯣꯛꯑꯣꯟꯗꯅ ꯑꯩꯁꯤꯅꯒ ꯈꯔ ꯅꯣꯛꯆꯕꯅꯦ ꯌꯥꯝ ꯅꯣꯛꯄ ꯐꯠꯇꯦꯀꯣ ꯕꯤꯁꯇꯨ ꯅꯣꯛꯑꯔꯣꯏ ꯑꯗꯨꯒ ꯁꯔꯗꯥ ꯍꯣꯏ ꯑꯩ ꯇꯧꯖꯔꯛꯀꯦ ꯍꯥꯏꯗꯨꯒ ꯇꯝꯅ ꯑꯩꯗꯤ ꯑꯅꯤꯜ ꯀꯥꯄꯨꯔ ꯑꯁ ꯑꯩ ꯅꯣꯛꯄꯁꯤꯁꯨ ꯑꯩꯗꯤ ꯑꯅꯤꯜ ꯀꯥꯄꯨꯔꯅꯤ ꯁꯟꯖꯤꯅꯥ ꯇꯤꯚꯤ ꯑꯣꯟ ꯇꯧꯕꯒ ꯑꯗꯨꯝ ꯇꯧꯔꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯣ ꯇꯝꯅ ꯁꯨꯁ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯇꯥꯒꯦꯔꯣ ꯍꯥꯏ ꯍꯣꯏ ꯇꯥꯒꯦ ꯂꯤꯔꯣ ꯇꯝꯒꯤ ꯋꯥꯔꯤꯁꯦ ꯃꯊꯣꯡ ꯆꯥꯕꯗꯤ ꯑꯣꯏꯔꯣꯏꯗꯕꯅꯤ ꯁꯟꯖꯤꯅꯥꯅ ꯍꯣꯏ ꯇꯥꯖꯒꯦ ꯉꯥꯏꯖꯔꯤ ꯋꯥꯅ ꯍꯥꯏ ꯂꯤꯔꯣ ꯑꯗꯨ ꯇꯝꯅ ꯑꯉꯛꯄ ꯌꯨꯇꯨꯕꯔ ꯀꯥꯡꯕꯨ ꯑꯃ ꯂꯩꯅꯦ ꯍꯥꯏꯌꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯇꯝ ꯏꯆꯦ ꯂꯥꯏꯁ꯭ꯔꯝ ꯑꯅꯤꯜ ꯑꯩꯁꯨ ꯇꯥꯛꯑꯒꯦ ꯍꯥꯏ ꯑꯗꯨꯒ ꯑꯔꯦ ꯀꯁꯥꯔ ꯅꯥꯎꯕ ꯂꯥꯛꯏꯅꯦ ꯅꯥꯎꯕ ꯅꯪꯅ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯉꯒ ꯅꯪꯅ ꯍꯥꯏꯔꯝꯕꯗꯣ ꯑꯩ ꯉꯁꯤꯗꯒꯤ ꯑꯦꯜꯕꯤ ꯌꯥꯎꯔꯔꯣꯏ ꯌꯨꯇꯨꯕꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ ꯑꯗꯣ ꯅꯪ ꯋꯥꯗꯣ ꯌꯥꯝ ꯃꯔꯨ ꯂꯩꯌꯦ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯅꯪ ꯁꯣꯜꯂꯝꯃꯤꯅꯣ ꯈꯥꯛꯇꯨꯅ ꯅꯥꯎꯕꯗꯣ ꯀꯩꯗꯧꯔꯝꯃꯣ ꯈꯪꯗꯦ ꯀꯅꯥ ꯈꯠꯅꯈ꯭ꯔꯃꯣ ꯈꯪꯗꯦꯅ ꯐꯔꯦ ꯂꯥꯛꯏꯗꯣ ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯕ ꯅꯥꯎꯕ ꯑꯦꯝ ꯑꯥꯔ ꯖꯣꯁꯤ ꯔꯤꯌꯦꯛꯁꯟ ꯍꯥꯏ ꯍꯦꯜꯂꯣ ꯖꯣꯁꯤ वेलकम टू माय लाइव स्ट्रीम जोशी जी थैंक यू सो मच फॉर कमिंग चैनल है तो चैनल को सपोर्ट करके जाइएगा आपको रिटर्न मिलेगा सभी दोस्तों के साथ कनेक्ट कीजिए प्लीज़ अदुगा नावबना चक चारबो नावबई चक चारे कुइरे अदुगा हेलो प्लीज़ सपोर्ट मी ओके जोशी आपको सपोर्ट मिलेगा ज़रूर आपको मॉडरेटर चाहिए तो बोल दो मैं आपको मॉडरेटर बनाती हूँ इधर से भी आप सपोर्ट मिलेगा प्लीज़ लाइक भी कर दीजिए सपोर्ट भी करके जाइएगा अदुगा नावबना 18 लाइक डन हाय थैंक यू नोंग ताब्रो नावबा अदुगा यूट्यूबर सिंगो मिंगी हाय वारी लोइना नीरगे हाय लिरो तम अदुगा बिक्टोना संजना से अइदी खंगेको हाइदोको यादेको हाय अदुगा राजेश सिंगाना और लाइक डन सुस्मिता जी अच्छा राजेश जी वेलकम थैंक यू सो मच मेरी एलबी पे आए हो ख़त्म हो गया उधर का राजेश खाना पीना हो गया कैसी हो आप अदुगा तमना मोई वीडियो थांगतपा खुदिंग एने वीडियो दो लोइना येंगलगा लिरौदोइदी अदुगा चेना नावबा केएमसी हाइदो कमेंट का फजन पीरिबैना नावबना हेलो लाइस्रम हाय खमबना 20 लाइक अस एगी नाव निपास लाए है थैंक यू सो मच खंबा कइंजांग जारके खंबा नंग फी के तिंगजलमब्रा नंग बैटरी तो फुल जाउब्रा आगे देविने कइंजांग जारे खंबा सजिनाना विक्टोर कई हाइबा हाइद्रिनो हाय खंबना नोंग चुई है ने खंबा विक्टोरना राजेश भाई नमस्ते हाय तमना अइना मेसेज इरमलिबा अइगिदुसु कोइबा लाउ हाइना अदुसु वीडियो अमदा कनते वीडियो तरारो हेलमनी अस नंगदी कनाना इवाइगे लाकदा मी दुम लाक्तोनी तम दो खंबना पोट 9 लई हाय यस खंबा निपान लई को अदुगा राजेश ने हाँ खाना सब हो गया आप कैसे सुस्मिता जी मैं अच्छी हूँ राजेश जी कल तो मैंने इंडिया गेट से एलबी किया था पर कल तो कोई नहीं आया था वहाँ पे बहुत इतना ज़्यादा भीड़ भाड़ भी था
तो नेट भी बहुत ज़्यादा बार बार कट रहे थे। मेरा 3 बार डिस्कनेक्ट हो गया, फिर रिकनेक्ट करके तो 3 बार किया ट्राई, उसके बाद मैंने नहीं चलाया, अब बाद में चलाया। ꯑꯗꯨꯒ ꯁꯟꯖꯅꯥꯅ ꯑꯉꯥꯡ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯔꯦ, ꯑꯩ ꯃꯌꯥꯝꯒꯤꯗꯣ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦꯀꯣ ꯍꯥꯏ꯫ ꯍꯣꯏ ꯍꯣꯏ ꯁꯟꯖꯅꯥ, ꯑꯗꯨꯒ ꯇꯝꯅ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯤ ꯚꯥꯏ꯫ ꯔꯥꯖꯦꯁꯅ ꯚꯤꯛꯇꯣꯔ ꯚꯥꯏ ꯅꯃꯁꯇꯦ ꯍꯥꯏ꯫ ꯌꯦꯡꯖꯔꯛꯆꯅꯤ ꯇꯝ, ꯑꯗꯨꯒ ꯇꯧꯋꯤꯅꯦ ꯇꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯅ ꯊꯖꯦꯡꯕ, ꯑꯩꯅ ꯃꯆꯤꯟꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯁꯨ ꯌꯦꯡꯕꯤꯔꯛꯇꯕ ꯇꯧꯋꯤ ꯑꯗꯨꯃꯥꯏꯅ꯫ ꯈꯝꯕꯅ ꯆꯦ ꯑꯩ ꯍꯧꯖꯤꯛꯇ ꯕꯣꯟ ꯇꯦꯔꯥꯄꯨꯔꯗꯩ ꯆꯠꯂꯨꯕꯗꯩ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯍꯥꯏ꯫ ꯑꯣꯀꯦ ꯈꯝꯕ, ꯀꯣꯏꯌꯨ ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯑꯗꯨꯒ ꯄ꯭ꯔꯦꯔꯅꯥꯅ ꯆꯦ ꯑꯩ ꯁꯤꯗꯣꯔꯦ, ꯁꯤꯕ ꯌꯥꯗꯦ ꯍꯥꯏꯗꯦꯀꯣ꯫ ꯈꯝꯕꯅ ꯁꯞꯄꯣꯔꯠ ꯍꯥꯏ꯫ ꯑꯗꯨꯒ ꯁꯗꯥꯅ ꯂꯚ ꯍꯥꯏ꯫ ꯈꯝꯕꯅ ꯆꯦ ꯁꯨꯁꯃꯤ KFC ꯍꯥꯏ꯫ ꯈꯝꯕ ꯆꯤꯆꯦꯗ ꯏꯔꯣꯝꯕ ꯆꯥꯏꯌꯦ, ꯅꯨꯡꯁꯥ ꯁꯥꯕꯗ ꯏꯔꯣꯝꯕ ꯆꯥꯒꯦꯅ꯫ ꯑꯗꯨꯒ ꯚꯤꯛꯇꯣꯔꯅ ꯔꯥꯖꯦꯁ ꯚꯥꯏ ꯈꯥꯅꯥ ꯍꯣ ꯒꯌꯥ ꯍꯥꯏ꯫ ꯑꯗꯨꯒ ꯇꯝꯅ ꯑꯗꯨꯒꯩ ꯁꯥꯎꯅꯤꯡꯅ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗ ꯂꯥꯁ ꯋꯥꯔꯅꯤꯡ ꯄꯤꯔꯝꯃꯤ꯫ ꯀꯃꯥꯏꯅ ꯄꯤꯔꯝꯕ ꯂꯥꯁ ꯋꯥꯔꯅꯤꯡ? ꯈꯝꯕꯅ ꯀꯩꯅꯣꯝ ꯍꯥꯏꯗꯧ ꯂꯩ, ꯄꯤꯟ ꯇꯧꯕꯤꯔꯣ ꯅꯅꯥꯎꯗ ꯍꯥꯏꯌꯦ꯫ ꯑꯁ ꯑꯗꯨꯒ ꯔꯥꯖꯦꯁꯅ ꯏꯟडिया गेट वाओ हमको पता होता तो आते लाइव में। हाँ राजेश जी, पता नहीं कल ना कोई भी ना ज्वाइन नहीं कर रहे थे। मतलब मैंने ना ऐसे पहले तो मैंने बैक से किया था लाइव, बाद में मैंने फ्रंट भी किया, पर कल तो पता नहीं कोई ज्वाइन ही नहीं कर रहे। नेट भी बार बार बहुत डिस्टर्ब हो रहा था। कल का LB सक्सेस नहीं हो पाया मेरा। अनिल कपूर भाई कैसे हो? विक्टोर पूछ रहे हैं। ये लोकल है, दिन कपूर है। विक्टोर भाई खाना हो गया, आप बताओ हुआ कि नहीं? राजेश जी पूछ रहे हैं। राजेश जी, आपका कूलर का मामला सेट हो गया? खमन चे पोचे अकाकुम तौद्री सुम चांगम लैरी हाय। खंबा 5 विंग लाउरे। तमना हदक अई वीडियो द लाक्तरदी अंतौनी। ꯑꯩꯗꯤ ꯇꯝ ꯃꯤ ꯌꯥꯝ ꯆꯥꯎꯕ ꯃꯤꯗꯤ ꯑꯩ ꯆꯠꯇꯦ, ꯅꯪꯗꯤ ꯌꯥꯝ ꯆꯠꯂꯤꯌꯦ ꯆꯦꯅꯦꯜ ꯑꯆꯧ ꯑꯆꯧꯕꯒ ꯑꯩ ꯎꯏꯌꯦꯕ꯫ ꯑꯩꯅ ꯆꯦꯅꯦꯜ ꯑꯆꯧꯕꯁꯤꯡꯗꯣ ꯌꯦꯡꯉꯦ, ꯑꯗꯨꯝ ꯑꯩ ꯀꯩꯅꯣ ꯀꯃꯦꯟ ꯄꯤꯗ꯭ꯔꯁꯨ ꯑꯗꯨ ꯌꯦꯡꯕꯗ ꯅꯪ ꯀꯃꯦꯟ ꯈꯨꯗꯤꯡꯒꯤ ꯌꯥꯝ ꯎꯏꯌꯦꯕ꯫ ꯅꯪ ꯇꯧꯅꯤ, ꯅꯪ ꯌꯥꯝꯅ ꯑꯋꯥꯡꯕ ꯄꯥꯝꯕꯩ ꯅꯪ ꯈꯥꯃꯦꯟꯗ ꯀꯅꯥꯅ ꯀꯩꯔꯥꯛ ꯊꯥꯎ ꯍꯥꯏꯒꯦ? ꯇꯧꯅꯤ ꯍꯥꯏꯔꯁꯨ ꯂꯥꯛꯄꯤꯗ꯭ꯔꯕ꯫ पेना साउनु। विक्टोर हाँ हो गया राजेश भाई है। तमने राजेश खाना जी मैं तो बढ़िया हूँ। राजेश राजेश आपको भी बोल ने अनिल कपूर ने आपको भी राजेश खाना बना दिया। राजेश खाना जी मैं तो बढ़िया हूँ। ये अनिल कपूर भाई मुझे कब से हंसा रहे हैं। मच्छरदानी में क्यों घुसे हो अनिल कपूर? राजेश जी, ये भैया के उधर बहुत बारिश हो रहा है, इसलिए अभी उधर रात हो गया। तो प्रेरणा ने चेनु अल्लनु आएगा कहीं उन्हें सोमदन सीधोरे कांचिदा हाय। नंग करीनो इनो नंग ताऊ जाद्रा तुम्हें ताऊ जाद्रा वा तन मच्छर प्रेरणा सो सॉरी। सिगा कोई कमाई हो दोनों बा। मच्छर लोग मेरे को साफ करेगा बोला, मेरे मच्छरदानी के अंदर चुप गया। ऐसे सच रहे बहुत। आज बारिश बहुत ज़्यादा है, मच्छर लोग मेरे गाल में साफ करने के लिए बस। ꯆꯦꯁꯤꯡ ꯑꯁꯥꯕ ꯆꯥ ꯑꯁꯥꯕ ꯂꯣꯟꯕꯤꯔꯛꯑꯣ, ꯃꯤ ꯂꯩꯇꯦ ꯍꯥꯏ꯫ ओके ꯉꯥꯏꯈꯣ ꯅꯆꯦ ꯂꯥꯛꯀꯦ ꯂꯩꯔꯝꯃꯨ। तमना रास्ता पूरा खराब हो गया बारिश से है। तम दुमाइना तब नोंदो तारबो हादि दम लंबी गम फमरांग खंगदबिदो
अजय विक्टोर मेरे भाई, आप तो बहुत अच्छा खाना बनाते हो यार। हाँ विक्टोर, विक्टोर ने कसम खा लिया है लड़की का नौकरी को सीखने के लिए, सारा लड़कियों को वो छुट्टी कर देगा। बैटमैन करम वारी ताबा यागे मागी वारी तौबा यागे मागी है। बैटमैन कई हाइनो ज्ञान ताद्रे वारी से तुम ngасai wari gi matung na dum noknaramani hairo। थैंक यू सो मच बैटमैन लाक्पीबगी। चाय सिंह चाराबो रेनाना चे कमायना नोकनु हाइनु आई हाय नोकनु तुम ताओ अदुगा तमना राजेश जी मेरा दिमाग सटकने से जेसीबी लेके चला जाऊंगा कंबल लेने के लिए। अदुगा रेनाना चे सुष्मिता व्हाट इज रॉन्ग विद यू सो सॉरी डियर। आई की दवाई आई म्यूट हो रहा नोक तो नहीं लगती। रेनाना काका पॉन तो वेट है अदुगा राजेश जम्मू में भेजो बारिश अनिल कपूर भाई। वही तो बोल रहे हूँ राजेश जी, उधर हम लोग को उधर सब बारिश हो रहा है, इधर थोड़ा भेज देती तो देखो। इधर नहीं आएगा शायद, उधर क्या गुवाहाटी में भी बारिश नहीं हो रहा है अभी। गुवाहाटी में भी आज कितना था, आज मैंने एक देखा इंस्टा पे, गुवाहाटी पे भी आर्टिफिशियल बारिश हो रहा है। फिर अना भंगला ओ हाय न खद्रो बनी आज सुबह 10 बजे से बारिश टपक टपक चू रहा है, हालत ख़राब हो गया हाय चे हायगा। कब करे लॉस लॉस आया था क्या? लॉस नहीं आया है ना? अच्छा मैं सोचा राजेश आया है तो लॉस आया है। राजेश जी आप जम्मू कहाँ से हो? हम भी इस बार नहीं तो अगली बार छुट्टी में जम्मू पे आऊँगा वैष्णो देवी माता दर्शन के लिए। ऐसे मतलब बहुत टाइम से मन तो बना रही हूँ पर पता नहीं कब आ पाएगा। राजेश जी बारिश के साथ मच्छर भी भेजूँ क्या? ये फगीरो रहा है फरनी फरनी। अनिल कपूर भाई मच्छर नहीं ओनली बारिश। हाँ पहले से इधर बहुत मच्छर है। राजेश जी अभी आपके उधर आपका मतलब मोहल्ला वगैरह सिटी वगैरह उधर कैसा है? यहाँ पे तो बहुत बढ़िया है, अभी इलेक्शन के टाइम पे बहुत अच्छा, बहुत क्लीन वगैरह हो गया है इधर, तो पहले से काफ़ी ज़्यादा इधर क्लीन हो गया है। काका पोहन स्टॉप है विक्टोर सही चला गया है ओजा सुती थारो हाय। ओके 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 विक्टोर विक्टोर नंग ट्यूशन तम लोन तमदर हंग परीक्षा फेल तरो अगोन ताइनब चारो चलो चनिंगदी अब हैरानी कोई तान लेन तमना सब हरामी यूट्यूबर सपोर्टर लोग भाग गया। थोड़ा टाइम हिंदी में कमेंट लिखा तो पता नहीं यार, कोई कोई को अच्छा नहीं लगता है। राजेश जी आओ ना आप जम्मू कांटेक्ट कर लेना मेरे से, मैं घुमाएंगे आपको है। ओके ओके राजेश जी, मेरा फ्रेंड भी है, मेरा हस्बैंड का फ्रेंड भी है जम्मू का बहुत सारा। वैसे कब जाने से उधर सही रहेगा? मतलब अभी उधर बोल रहे हैं बहुत गर्मी है, ऐसे छोटा छोटा बेबी भी है ना, तो थोड़ा उसके लिए थोड़ा वेदर देखना पड़ रहा है। आने का तो बहुत मन है। अभी हम लोग को इस बार जाने का प्लान था पर कोई दोस्त ने बोला है अभी जाने से बहुत गर्मी पड़ेगा, बहुत गर्मी है उधर। चे ऐगा स्टॉप लाफिंग है। ओके स्टॉप तो सी लाफिंग जे तम नो रोशी नो कभी कमेंट रो कना कनानो लामिदुबू करी करी नो ला चीलिदो। नवंबर में आओ वैसे ओके, अगर नवंबर में अगर आ गया तो वैसे मतलब गर्म कपड़ा वगैरह लेके आना पड़ेगा क्या? गर्म सूट वगैरह, मतलब उधर ठंडा चालू हो गया, मतलब हमारे लिए नहीं बच्चे के लिए। इसी साब और चा साब लोबिरो प्लीज़। ओके ओके लोलके बितो प्लीज़ चाम तंग प्लीज़ प्लीज़ प्रेरणा चाम तंग हेल्प तबियो
हाँ राजेश भाई, हाय तमन्ना, अभी 4 बज गया, 4:30 बजे मैं जेसीबी लेके निकलूँगा तो 6:30 बजे तक रिटर्न आ जाऊँगा। ओके तम बहुत मेहनती इंसान है। तम ना बहुत मेहनती इंसान है, बहुत मेहनत करते हैं। मेहनत करने वाले लोग ना कभी भी बुरा दिन नहीं देखना पड़ेगा, हमेशा वो टेस्टी टेस्टी खाना खाएगा। प्रेरणाना लोग थुंबसे अमुतंग गुरु गुरु थके तौबने हाय। प्रेरणा ऐसा था तयू मखनाउदा। नवंबर में ठंडा होता है, कश्मीर में, जम्मू में ज़्यादा नहीं होता है। अच्छा राजेश जी, मैं देखती हूँ नवंबर तक, नवंबर, हाँ देखती हूँ नवंबर तक। इस बार तो नहीं हो पाएगा। से है लोग थूंग बई नते है। ओके बेबी, ऐसे ज्ञान तारे चेनिमाना लाइक तौरे है। चेनिमा लाइक तौरगा नंग चटपा जारोय, नंग लेगेदबनी चेनिमा नंग चटपा जारोय तब ना है। सूस खम्ब के लिए तो और ज़्यादा मेहनत करना पड़ता है। चेनिमाना ओलांग सीदोरे है। दुनी चेनिमा पानी पियो चेनिमा ओलांग सीदोरे पानी पियो। दुगा तेरा चेनिमा है तब ना निमा लागले है। मैं क्लेप क्लेप चेनिमा लाप चेनिमा कहीं चार के नोय मैम दी हाउ हाउ चारंगनी दो सब्री थोंबा हैना थोंबा। अदुगा चेनिमाना कारेन लागते है। इन्वर्टर सु काय चखरगिने इन्वर्टर भी लोधरे फुटे फुटले है। चेनिमा उफोंग वाफोंग फमु वाफोंग अदुना नुंगाइबेन। कई कारेन याम कुइरबो चेनिमा लाक्तबा इन्वर्टर लोद्रिदो। ꯑꯩ ꯉꯥꯛꯄꯀꯣ ꯕꯦꯇ꯭ꯔꯤ ꯆꯥꯔꯖ ꯇꯧꯒꯦ ꯔꯤꯀꯅꯦꯛ ꯇꯧꯒꯅꯤ ꯈꯪꯕ꯭ꯔꯥ ꯎꯪꯉꯤ 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 ꯀꯃꯨꯛ ꯍꯥꯏꯔꯛꯀꯅꯨ ꯑꯗꯨꯒ ꯏꯆꯦ ꯂꯣꯛ ꯊꯨꯡꯗꯣꯏꯅꯤ ꯊꯛꯇꯣꯏꯁꯦ ꯍꯥꯏ बेबी हाय नोखरे बेबी कौबई मो नो लंकनो हाइदोना तमनसुस मेरे को जाने दो दूसरा एलबी में हंसाने का। आप जा सकते हैं, आपने बहुत हंसाया हम सबका। उम्र एक दिन और बढ़ेगा, एक दिन और जिएगा। थैंक यू सो मच तम। कोई बात नहीं, आप जा सकते हो प्लीज़। चेनिमाना हाय हाय सरदान ऑन हाय सरदाबी थबक लोरबा अदुगा चेनिमाना सीरे चेनिमा सीबा जाते इंगमता लाकनी। प्रेरणाना वो आवर क्वीन इज हियर, वेलकम क्वीन इज हाय। अदुगा चेनिमाना हुमांगना टॉप टॉप हाय। खंगेनी चेनिमा तौरमदो फुटलमनीबो चेनिमा इचा निपा तोंबदो हुमांग लाइना लोइनिने कमाइन तौदोनो खंगेबो। तमना अइगिदी सोलार की जनरेटर सु लई तमगिदी फैन सु लईबनी 1,500 पी लईबा। चेनिमाना नोखरे अदुगा तमना निमा पेट्रोल इंजिन जनरेटर मचा अमा लयू इमरजेंसी की अबाउट 20K ना फंगमनी। तमना ये चुम्बनी चेनिमा पेट्रोल हापा कदौनबदो जुमधगी मैम थमनाबन। अदुगा आमिनुलना कयानो कॉमेडी। आमिनुल कहाँ से हो आप? प्रेरणा चे लोग से याद्रे अनी परे लोरे हाय। दो दिमाना होइने तम वाइटीदे पैसा फंगलगा लौगे हाय। दो तमने किसको सपोर्ट मांगता जल्दी जल्दी बोलो हाय। प्रेरणा सारो असोमदा अइदी फैजुक मनुंगदा हाय। अस मणिपुरदा लेन तादोरे आय। अदो तमना निमा वाइटीदे पैसा ओलांगा वाइटीदे पैसा फंगदिबो मा ओलांगा सु खांगने। प्रेरणा अनी पारे हायबा अनी पारे। अच्छा पारे बा अमिनुल अली दीपिका मानी। अस माई मिंगी फजैने। अदुगा विक्टोरना प्रेरणा आगो चाता ओ एस विक्टोर सादे चाखुंदे चालो लुजानीने। अदु किंगस्टोन मांगना हाय हेलो किंगस्टोन हाउ आर यू? चाक चाराबो किंगस्टोन? आगो भी चीचे वारे हे कमेंट पाबाबो चीचे पुंग अमा दे खांग अमा मखाइबो खरा खांग अनी योरोपसिबो विक्टोर कमाइन थाइनो होंगेबो 3 मखाइ का सीनीबो विक्टोरना।
Thank you Kakak Victor. Hai Thao Thao. Hello Kingston. Welcome. Kingston này mày chơi rồi đúng không? Kailangan Kakak Victor ay लोग तौरे इसी साबा kita pero hai ro तमना कोई सपोर्ट नहीं मांगता विक्टर ब्रो प्रियना निमा सिस्टर आई चला गए है कि निमा चक्कर बने ओलांग लकी डिसन भी लाए हेलो लकी वेलकम लकी डिसन लाए तम खंगना वो लकी का ज्वाइन लेने अदर लेने वो लकी नुआइबो तम है विक्टोर न प्रेरणा आचे खजर है आई लिए का विक्टोर इसी मसाफा में है बतला है लांगे को लांगे में राहुल जी काय करते तुझा बाहेर त्यांना तुझ्याने पैसे लागेल ये इसी मसावा की तकलीफ सीधा और बोतल दा हाथ लगा है लोन लीजिए को आप किसी लोन नहीं
minute tarago. Miri mari lego. Aku bimong budi si mi la pada lain. Mi la pada budi do kaka extra nakal la. Victor na ising asawa lo gara isang masama sa o. Yaro ko. Kagawin ko, isinasabhay ka sa nobili tali, sa bunay yan na, makarabik, sabi ko, like I said, hot water. Chị karena lalu yang tak lumbi lo please hai okay tapi kita dapat tu lagi hai dapat tu titi halera jadi chị karena lalu yang tak lumbi lo hai okay kok lumba bani tu ada lo kita bani angang aja angang tidak begitu. Naman coba चल coba चले बाय सुसाई विक्टर चलो कसु काय दे अने असे मुकिनी चलो कसु काय दे कुहिरे बनंग लरे तो चलो अदुगा ब्रुंग ब्रुंग होय थैंक यू जे आई हमला लाकदबनी हाय फारो आई लाव आई संगे जे संगे Pena live ko mila nang wali sano ai di 30 days kani nang ka jetu ba ka jetu nagu oi wanu tu sande ako asana 40 se khani haro o thang to gam chalo ji pudum bungani phawa ngai ko ba nang lai 30 ba ai ko
Hello, Abika. Aku, oil ko.